अहमक्त पुंग वारोल थोरम निजें ताबीरिबसिंग जेम सेगुजमना तराम नक्सबु लोइना कोनोना खुरुमजरी पुंग वारोल गिदमत सिजनजरिबा नंबर 907772820001 लोइना थोरम आइसकोमदा 1 to 9 लोइना SK TV 1070 Elite TV GTPL cable network लोइना 90.0 वाहोंग रेडियो दा लांथोकचबा दुगुम्बा थोरमनी मणिपुर ऑनलाइन रेडियो मदि खुसेम रेडियो तोंगा तोंगा प्लेटफॉर्म निपान मियाम गिदमक थोगल तौजरिबा अदुगुम्बा चैनल अमनी नुक्तिगी फोंगलिबा पाउसे सिंग हेडलाइंस कर तेंतंगना पिजगे मपमोइबा पाउ पुष्परानी लाइस्रम दगी ताबिक्रे हानमक्तदा सनाले पाक पाउसे दगी हेडलाइंस कर लोकचगी मणिपुर आर्टिकल 356 के मखादा प्रेसिडेंट रोल थमक्रे स्टेट लेंगा की थबक थोरम खुदिमक प्रेसिडेंट ऑफ इंडिया ना पाइसिनक्रे असेंबली सस्पेंडेड एनिमेशन द थमक्रे कांगपोक की खुजुखलाई क्या मरुम फगत क्रेहरी लोइना महिरोय ओरिंगे की मतमदा फबमरुप सिंह तिनौ पुंसीदा माई पाकने है इराबंतना फोंदोक की बारो लौरी CRPF के हवलदार अमना अतोपा पर्सनल अनि नोमैना हालबा कापलबा मतुंगदा महाक मसा मतंद सिजखरे निपान अमना सोपन नंगरे पॉलियन लाना मणिपुर थुगाइन बवांगांग मुद सेंटर न करिगे तुमिन लेबनो हाइनो ओक्रम जोइना फोंदोकरे कोकीगी तोखाइबगी लेंगाक मंगलान कैदोंनुंगदो ओइरोय हाइबा वफमसु यावरे लोइना समित पत्राना Z कैटेगरी की CRPF सिक्योरिटी पीखरे हाइरी समित पत्रा मणिपुर द लेरिंगे मतमदा हाइरिबा सिक्योरिटी स्पीकिबले महिलाना सीजन नरममी ओइ कुंथ्रागतरे फागतक्रे हिट एंड रन मोटर व्हीकल एक्सीडेंट की स्कीम मणिपुर खांगनद्री हाइना रवि तखेलमंगी रिपोर्ट अमगी मतुंगने यावरी लोइना मणिपुर स्कीम असगी मखादा कानबा फंकिबा मिंगनी सुखरे तोंगा तोंगानबा पाउसे सिंगदगी मखाताबा हेडलाइंस करम ओपिजरी वेलम पाउगी हेडलाइंस असु बिरेना चीफ मिनिस्टर फॉर्म दगी रिजाइन तौक्रमतुंगदा मेजॉरिटी ओरिबा बीजेपी न अनोबा चीफ मिनिस्टर खंदुना लेंगाक मखा सांगथन मंगमखिद्रे मणिपुर लेजिस्लेटिव असेंबली सस्पेंड तौरगा प्रेसिडेंट रूल थमख्रे लोइना प्रेसिडेंट रूल की ऑर्डर थोक्त्रिङैदा ओ जोइन हाई प्रेसिडेंट रूल थमलकलबदी बीजेपी अमदी बीजेपी की MLA सिंह टेक्चाक पुगदबनी प्रेसिडेंट रूल थमलकपा मतुंगदा CPM की सांतना हाई मणिपुर दा प्रेसिडेंट रूल थमलकलिबा सी टेक्चाक पुनम बीजेपी न पुगदबनी प्रेसिडेंट रूल मतुंग नोंमै कामपा की थौदोक अमदा लमसांग PS ते अटेस्ट तौदुना लेबा CRPF पर्सनल अमना पुन्ना थबक तोमिनबा अनि मसु नोंमैना कापखरे निपान सोखरे मसा मतंदा सिजखरे मणिपुर लेंगाना गो टू विलेज सौदोक्रिबसी ग्राम पंचायत सिंह मुथत नबरा हाइबा वहंग अमसु हंगलग लोइना खुलंगाकपदा थवाइना पोंथा ओइख्रबा थोब सगुल सेमलोयागी कुमोन फिरोय पांगथोखरे CRPM नंगाक सेलिबा मफम सिंह दलोरपो तोदाक सिंह गवर्नर ना खंगनक्रे लोइना हाउरेबी अवांग लेकाय खुलंगाकपा हटपे यारोय अमसु फाबा यारोय हाइना वाकन मिपम चथखरे एक्सीडेंट अमियो एमा लेखिद्रे अहुम असो ओपन नंगक्रे रिलीफ कैंप लेरकलिबी कोइबो मतिक चाना सिक्योरिटी नंगाक सेनबिदुनि सागी युमदा लेबा फंगनबियो हाइना अंगोम रिताना फोंदोरगले नारोल के थौदांगी हेडलाइंस तसु बीजेपी लेंगाक मनुंगदा चरांगनबा लोइसिनबा ngamdabadagi प्रेसिडेंट रूल ओइना थमख्रे असेंबली डिसॉल्व तौद्री था होंगे मतुंगदा गवर्नमेंट फॉर्म तौरबा याय PR थमलबनीना मणिपुर के क्राइसिस तगी मोदी न चेंदुना लेबा याररोय राहुल गांधी न फोंदोपवारोल लोइना लेफ्ट पार्टी सिंह यूनियन बजट के मायोक्ता से ओलमसुब नमाज कैंपेन संगसिलगने हारी तरुक सुबह लोकल बॉडी सिंह की मिखल नमसिंदुना थंबना मियाम की चौखट थौरांगी थबक सिंह पाइकटपदा मपुंग फाना पांगथोकपा ngamdre हाइना तमाना फोंदोक्रे पादमगी हेडलाइंस असु मणिपुर द प्रेसिडेंट रूल थमखिबगा लोइना लेजिस्लेटिव असेंबली सस्पेंडेड एनिमेशन थमख्रे हाइबा पाउ यावरी लोइना मणिपुर द कॉन्स्टिट्यूशन के आर्टिकल 4 खोंगाउनरी हाइना जयराम रामेश न फोंदोरगली डिपार्टमेंट मराल सिरक पलाइबक थिबने हाइना संदि कुमार न फोंदोरकपा वारो यावरी लोइना सिम कार्ड ब्लैक ते योनबसिंग मथक पुलिस न केस लौखटपा होख्रे कक्सिंग द नेशनल टोबैको कंट्रोल प्रोग्राम निंगथिना इंप्लीमेंट तौननबगिदमक्ता खंगनख्रे हेडलाइंस मणिपुर प्रेसिडेंट रूल थमख्रे असेंबली सस्पेंडेड एनिमेशन थमख्रे हाइबा वाफम जावरी
loinana CRP person namana nomai kapada ni sigre masa mathana kapsan greba pau chamanan yauri kalup amatana manipur thugaina basilak pa yaro hena KKL gi mai kedi gi phongdorok pa waro yauri Major Soiba Rana Maida Sena Medal pikre hai wafam loinana DA hengat pada hongkat sing yaruk tabada pen daba phongdorokli loinana janjiban mission gi thabak sing losine na batak selei Apan goiba paudami oila kya sikraba chahi ohungi Russia amadi Ukraine gi lan kari sunate chahi manga gi manung Russia na Europe ta amuk landaba gi ohum suba World War soidena thok lagani haibagi mi pai wafam yawi Israel na Iran gi nuclear plant sing na Pakistan na landa dun amanga ta thona ba thorang kre haiba wafam Donald Trump ki trade war asai so ohum suba lan thona ba choba macha am ohel haina report amagi matung in hairi Stroid 2024 YR4 na tha amadi prithvi thugai rakadori haiba wafam siyawi loinana Turkey ki president ki mahangda sabas na kap paudong kre haptini kap tu na paudong kre haiba wafam jauri loinana Benjamin amadi Trump ki Gaza ki plan sida Jordan amadi Muslim lebak sing yabang amloi phongdorok pudi ga chobalan jaw ma tholok pa yabagi ki belaire Jordan gi ningthau Abdullah unaram matung da Gaza da America na loksilagni haina Trump na phongdorok le Syria da piramba mateng America na kakthat kre loinana mamangi chahi da malem da journalist samaga kunga marirom siki haina committee na phongdorok le siga loinana loijare nuti gi phong leba pauk se sing le lok thok saba maroi ba paw makha tarak puse khoi gi number da call to biduna phong do piu khoi gi number 9077282001 loinana video call gi damakta thamjari ba number 7005707808 hariba numbers to call to piu throm soroga piu asigi thorom asigi call ahanba kutong saba pijage number hangdok chare Facebook ta link sin birak leba sing taram nok chari loinana asigi YouTube live streaming da live video mi oi chahunga tarahong doi basu taram nok chari Hello Hello Ingo ima nagaba ima chawine ima nungai taba phungtuk chari koi manupi oina ya la ko se yam nungai te makoi meitei khali haini koi MLA mayam nadabadagi awa basi tare na ojing matung tarakpada koi kun ngakpa kai hani mera paibi mayam kai sumba irang mayam ji kulakadra ine ima jam thwai wa jaba dam nungai taba yam kapning ba phawi hai tare cha da sum si nungai taba si phongtok chaban hoi hoi cha thamjare phang ka lokap Hello Rồi bungo ima sarang pa ima kenani makari cha lere wani pau tam da puire na tawjero pani chana ini chalam dai da ima miyamna long miyamna pumin pangmin ba do yam nungai ta ba da chana chapa khong chat ju ada taw ga ju matik matik tha do ki ma ju i hai je ge do bani ana mi dam nan dini di la drama do am phajabai wani da ot medan telo tamagi au tilo tamai do ta choi ni ma ji lila yam thaji tha tha da ne amna si ba hai ta re wani yam phajaba mathang da jo adagi ena phajaba put phi ro sum hai je ge hoima lila masulu rega leire aroiba lila sisu yam yangna mayamna khudol tamna bonari oh tagachari ma thabi ro ima oi po tha ge adu tar ge yam nungai je aduga gamai do aseng ngang mandana ne ma ne gamai do aseng mai yam ngangi ko tayai da ne gamai do ma na loi no lai do na loi hai do le ko ma gamai ne ngang du na manungai re ta ba da du bai to je mara ma to yaw nei yam nungai da khang tagachari ma hoi ma hoi nungai na bani ya da je sa ge na ne sumai na nungai hin ba ji yam nungai adu drama do yam thaje ai de dum chingkhat tai ba hoi hoi ai thabak sangba matam da ngakang thong da leiba matam nindang gumba adagi ayung ata gumba tayai ta lu aju dum tai am phaje lila do maning do seram tural hai gre do mayam isai khan birak pa
ꯑꯗꯒꯤ ꯏꯁꯩ ꯐꯖ ꯐꯖ ꯁꯛꯄꯤꯔꯛꯄ ꯏꯃꯥ ꯏꯕꯦꯟ ꯌꯥꯎꯏ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯑꯩ ꯏꯃꯥꯅ ꯏꯆꯦ ꯀꯧꯒꯦꯅ ꯍꯥꯏꯕꯤꯔꯝꯃꯦ ꯁꯥꯔ ꯖꯌꯟꯇꯗꯣ ꯃꯥꯗꯣ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯗꯁꯨ ꯂꯥꯛꯄꯤꯔꯝꯃꯦ ꯑꯩꯅ ꯅꯥ ꯂꯩꯔꯤꯉꯩꯗ ꯃꯌꯥꯝꯗꯣ ꯄꯨꯜꯂꯒ ꯂꯣꯏ ꯂꯩꯕꯣꯏ ꯅꯤꯡꯉꯦꯕ ꯏꯅꯥꯛꯇ ꯂꯣꯏ ꯈꯪꯅꯕꯣꯏ ꯅꯤꯡꯉꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯗ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯁꯤꯒꯨꯝꯕꯁꯦ ꯈꯜꯂꯒ ꯄꯪꯅꯤꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯇꯝꯖꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤꯗ ꯐꯅꯤ ꯐꯅꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯊꯝꯖꯔꯦ ꯁꯔꯨꯛ ꯊꯝꯖꯔꯦ ꯌꯥꯕꯤꯔꯛꯄ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ Hello. 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 Oh, sir, I don't see anything. Kari happening is Sir, I forget you that I forget. Pull up the young me and land the Hopanda, Yawood. And Nangata is a fatty Madunokan machine. Hanavayadi and a high to Madugi, Mawongo, Waido, Opegi, I mean, Kazinico among the Havira Magadi. But he told you, lad, told you, you would ಅದು ಮದು ಮಕೋಯ್ನ ಮಿಯಾಂಗಿ ಸೇವಾ ತರಗ ಮದು ಹಾಯ್ದನ ತುಮಿನ್ನ ನಾಕಲ್ಲಮರು ಮುತ್ತುಂಗಿಲ್ಲಗ ಮೈತೈ ಮಿತಾನ ನನ್ನ ತꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯁꯤ ꯌꯥꯝꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯊꯤ ꯑꯝꯇ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯐꯪꯗꯕꯁꯤꯡꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ Lengsin birali bapu namak taranok sari tang matang asigi thorom sida yaubiri bapu namak hauji pawagi me chahunga marbudraga mari anana thagachari Hello Hello sir taranok sari ai engine mem cha na rum thong de tapiu me da kan sa ham de kan ha je to kan to ai ne ai gi sahi gi don ai gi de ba sa to ha na 타자하네바 아주 뭐시 아이는 이승한이가 타자긴데로 살고 ꯍꯣꯏ 돈나는 노팅 파도 방아버 방디바 좀 한제게 떠오니 사 ngasi기 답이그래버거 ꯍꯣꯏ ꯍꯣꯏ 선재기 아주 매담 아주 우리 얘기 하게 떠 ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 매담 ꯍꯣꯏ thank you 감사해요ꯊꯥꯒꯠꯆꯔꯤ 매담 서로 야비바 Thank you so much. Ngasi ngarang mayam nuaitre adana khoigi studio da so haitare wahong da su generator ngangba sida su generator ngangba backup ti yam koi ponte do adana backup azina koi da banina thorom to boda marak ta tat pa khot pa yaw sing mayam apigani Hello. Hello. Hello, Sergeant. Mingama delay from have you da? Sergeant, I can be copy like some Saranesa. Tapi was a sarat kari happening. I call ye Manipurda, Tauribasibu, was a Masidi Yamna, Kogi Maitai, Sibu, or Koji, Handan, so that Pogi Mamata, Sibu, the Yam, no idea. ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤꯟ ꯄꯥꯟꯗꯕꯗꯧꯅ ꯇꯧꯕ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯁꯥ ꯃꯃꯥ ꯂꯩꯕꯥꯛꯁꯤꯡ ꯀꯔꯤ ꯋꯥꯐꯝꯗꯅꯣ ꯑꯣꯖꯥ ꯃꯔꯤꯟ ꯄꯥꯟꯗꯦ ꯍꯥꯏꯖꯕ ꯀꯅꯥꯕꯨꯅꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯁꯤꯗ ꯁꯥ ꯀꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯊꯃꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯁꯤꯠ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯩꯁꯨ ꯌꯥꯝ
ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯀꯥꯗꯤ ꯐꯪꯗꯦ ꯁꯥ ꯍꯣꯏ ꯍꯣꯏ ꯃꯩ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣꯖꯥ ꯈꯔ ꯈꯪꯃꯤꯟꯅꯕ ꯇꯥꯔꯦ ꯃꯩ ꯑꯃꯨꯛ ꯃꯨꯠꯂꯤ ꯑꯃꯨꯛ ꯉꯪꯉꯤ ꯑꯃꯨꯛ ꯌꯥꯏ ꯑꯃꯨꯛ ꯌꯥꯗꯦ ꯇꯧ ꯂꯩꯔꯦꯀꯣ ꯍꯣꯏ ꯈꯔ ꯈꯪꯃꯤꯟꯅꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯩꯒꯤ ꯑꯋꯥꯕꯁꯤꯗꯤ ꯑꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯖꯥ ꯁꯔ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯊꯣꯛꯑꯅꯤ ꯉꯁꯤ ꯅꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡꯗꯒꯤ ꯃꯩ ꯂꯥꯛꯇꯦ ꯑꯗꯨꯅ ꯉꯔꯥꯡꯗꯒꯤ ꯅꯟ ꯁ꯭ꯇꯣꯞꯇ ꯖꯦꯅꯦꯔꯦꯇꯔ ꯉꯪꯉꯛꯄꯅꯤ ꯖꯦꯅꯦꯔꯦꯇꯔꯁꯨ ꯉꯪꯕꯁꯤꯁꯨ ꯀꯨꯏꯁꯟꯅ ꯉꯪꯉꯛꯑꯗꯤ ꯌꯥꯗꯕ ꯌꯥꯎꯁꯜꯂꯛꯏꯗꯣ ꯑꯗꯨꯅ ꯑꯄꯟꯕ ꯊꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯩ ꯌꯥꯗꯕꯒꯤꯅꯤ ꯍꯥꯏꯗꯅꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯖꯔꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯔꯛꯄꯅꯦ ꯍꯩꯔꯣꯛꯀꯤ ꯃꯤꯡ ꯍꯥꯏꯕꯤꯁꯤ ꯑꯍꯥꯟꯕꯗ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯣꯗ ꯍꯥꯏꯕꯤꯁꯤ ꯍꯩꯔꯣꯛꯀꯤ ꯁꯅꯥꯇꯣꯝꯕꯤ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯏꯃꯥ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯣ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯍꯥꯏꯒꯅꯣ ꯍꯩꯔꯣꯛꯇꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯗꯨꯝ ꯍꯥꯏꯌꯣ ꯀꯣ ꯑꯧ ꯑꯩ ꯀꯩꯅꯣ ꯏꯕꯨꯡꯉꯣꯒꯤ ꯐꯪꯁꯟ ꯇꯥꯡ 13ꯀꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯒꯨꯝ ꯍꯥꯏꯐꯦꯠ ꯇꯥꯏꯒꯨꯝ ꯇꯧꯕ ꯃꯨꯟꯅꯗꯤ ꯇꯥꯍꯧꯗꯕ ꯑꯗꯨꯒꯤ ꯍꯣꯏ ꯍꯪꯖꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯡ 13ꯇꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯏ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡ ꯄꯤ ꯑꯥꯔ ꯊꯝꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯄꯤ ꯑꯥꯔ ꯊꯝꯃꯤꯉꯩꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯁꯜꯂꯛꯑꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯃꯥꯟꯈꯤꯅꯤ ꯑꯗꯨꯅ ꯇꯥꯡ 16ꯇ ꯊꯝꯃꯤ ꯇꯥꯡ 16ꯁꯤꯁꯨ ꯏꯔꯥꯡ ꯐꯠꯂꯛꯇꯗꯤ ꯑꯃꯨꯛ ꯌꯩꯊꯣꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩꯈꯣꯏ 16ꯇ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯪꯍꯟꯖꯔꯛꯀꯦ 16ꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯗꯤ ꯅꯛꯁꯜꯂꯒꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯌꯩꯊꯣꯛꯆꯔꯛꯀꯦ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯅ ꯂꯨꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯂꯨꯗꯦꯕ ꯏꯕꯨꯡꯉꯣꯅ ꯃꯔꯛꯇ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯑꯗꯨꯝ ꯇꯥꯖꯔꯒꯦꯕꯀꯣ ꯐꯅꯤ ꯊꯧꯔꯝ ꯇꯥꯕꯤꯌꯨ ꯃꯨꯟꯅ ꯑꯗꯨꯒ ꯑꯗꯨꯗ ꯈꯪꯅꯤꯡꯗꯅ ꯍꯪꯖꯒꯦ ꯇꯧꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯧ ꯊꯝꯖꯔꯦ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯏꯃꯥ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯍꯥꯏꯕꯤꯔꯛꯀꯅꯣꯕ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏꯑꯕ ꯑꯗꯨ ꯐꯣꯟꯗ ꯏꯃꯥ ꯎꯗꯕꯅꯤꯅꯀꯣ ꯍꯩꯔꯣꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯅꯥꯇꯣꯝꯕꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯁꯦꯕꯀꯣ ꯍꯩꯅꯕꯅꯤꯗ ꯏꯃꯥ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯩꯔꯛꯀꯗꯣꯏꯅꯤ ꯁꯤꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦꯀꯣ ꯏꯃꯥ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇꯦ ꯈꯪꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯃꯤꯒꯤ ꯃꯑꯣꯡ ꯈꯪꯗ꯭ꯔꯗꯤ ꯂꯥꯟꯅ ꯎꯕꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯀꯣ ꯍꯥꯏꯕꯗ ꯐꯖꯗꯕ ꯑꯗꯨ ꯋꯥꯍꯩ ꯋꯥꯇꯥ ꯌꯧꯔꯁꯨ ꯑꯩꯈꯣꯏꯅ ꯇꯥꯛꯄꯁꯨ ꯋꯥꯔꯧꯕꯁꯨ ꯌꯥꯎꯋꯤ ꯃꯤ ꯃꯈꯜ ꯌꯥꯝꯃꯤ ꯃꯤ ꯃꯥꯟꯅꯗꯦ ꯑꯗꯒꯤ ꯁꯨꯝ ꯃꯌꯥꯝ ꯋꯥꯍꯪ ꯍꯪꯉꯛꯄꯗꯁꯨ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯇꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯍꯪꯍꯟꯅꯤꯡꯗꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯍꯥꯏꯔꯒꯁꯨ ꯋꯥꯔꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯍꯩꯒꯗꯕꯅꯤ ꯇꯞ ꯇꯞꯅ ꯏꯃꯥꯁꯤꯡ ꯐꯣꯟ ꯇꯧꯕ ꯍꯩꯇꯕ ꯃꯌꯥꯝ ꯑꯃ ꯍꯩꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯟꯇꯔꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛ ꯇꯛ ꯄꯟꯕꯤ ꯍꯧꯋꯤ ꯉꯁꯤꯁꯨ ꯁꯤ ꯃꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯉꯔꯥꯡ ꯀꯣꯜ ꯐꯪꯈꯤꯕꯁꯤ ꯀꯣꯜ ꯉꯁꯤ ꯂꯦꯞꯄꯤꯌꯨ ꯐꯪꯍꯧꯗꯕꯁꯤꯡꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯀꯛꯈ꯭ꯔꯕꯣ ꯐꯣꯟ ꯐꯪꯕꯒ ꯀꯛꯈ꯭ꯔꯕ ꯍꯪꯉꯛꯑꯦ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯐꯣꯟ ꯑꯍꯧꯕꯗ ꯀꯛꯈ꯭ꯔꯕꯣ ꯅꯍꯥꯟ ꯍꯪꯉꯛꯑꯦ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯅꯣ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ ꯑꯩ ꯀꯣꯡꯄꯥꯟ ꯃꯇꯨꯝ ꯂꯩꯀꯥꯏꯗꯩꯅꯦ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕ ꯀꯩꯅꯣ ꯊꯤꯡꯖꯝ ꯌꯥꯟꯒꯤꯅꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯀꯩꯅꯣꯅꯦ ꯏꯁꯨ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯗꯣ ꯑꯩꯅ ꯍꯥꯞꯍꯟꯈꯤꯕꯅꯦꯕ ꯑꯉꯥꯡꯗ ꯉꯁꯤꯒꯤ ꯍꯣꯏ ꯑꯗꯨꯏꯁꯨ ꯍꯥꯞꯈꯤꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯤ ꯀꯌꯥ ꯇꯧꯔꯛꯇ꯭ꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯂꯣꯏ ꯇꯥꯖꯔꯤ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯀꯗꯧꯕꯅꯣ ꯍꯣꯔꯦꯟ ꯇꯌꯥꯏꯗ ꯍꯥꯞꯀꯗꯧꯕꯔꯣ ꯇꯌꯥꯏꯗ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯄꯨꯛꯅꯤꯡ ꯋꯥꯔꯣꯟꯗ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯇꯌꯥꯏ ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯅꯪꯉꯣꯏꯗꯣꯏꯅꯤ ꯁꯦꯝꯕ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯌꯥꯏꯗ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯊꯥꯈ꯭ꯔꯕ꯭ꯔꯣ ꯐꯣꯇꯣ ꯀꯔꯤꯒ ꯂꯣꯏ ꯊꯥꯕꯤꯈ꯭ꯔꯕ꯭ꯔꯣ ꯅꯤꯝꯂꯥꯗ ꯊꯥꯈ꯭ꯔꯕꯅꯦ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯁ꯭ꯇꯥꯐꯇ ꯊꯥꯈ꯭ꯔꯗꯤ ꯑꯗꯨꯝ ꯁ꯭ꯇꯥꯐꯅ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯁꯨꯛꯆꯥ ꯆꯥꯗꯦ ꯑꯩꯁꯦ ꯁꯨꯝ ꯊꯋꯥꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯔꯕ ꯍꯣꯏ
ꯑꯗꯨ ꯂꯤꯂꯥꯗꯣ ꯏꯃꯧ ꯅꯨꯄꯤꯅ ꯏꯃꯥ ꯗꯥꯏꯃꯟꯒꯤ ꯖꯦꯝꯁ ꯍꯣꯏꯒꯤ ꯂꯤꯂꯥꯅꯤ ꯏꯁꯩ ꯁꯛꯑꯦꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯦ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦꯅ ꯁꯛꯄ ꯀꯥꯟꯗꯣ ꯍꯣꯏ ꯍꯣꯏ ꯑꯗ ꯑꯩ ꯌꯦꯡꯉꯦꯕ ꯐꯣꯟꯗ ꯐꯣꯟꯗ ꯃꯇꯦꯛ ꯑꯃ ꯌꯦꯡꯉꯦ ꯑꯧ ꯂꯤꯂꯥꯗꯤ ꯌꯦꯡ ꯐꯪꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯃꯣꯏꯅ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗꯣ ꯇꯧꯕꯤꯔꯛꯇꯔꯦ ꯑꯣ ꯇꯥꯟꯖꯥꯗꯣ ꯍꯣꯏ ꯁꯨꯡꯆꯥ ꯍꯣꯏ ꯆꯥꯗ꯭ꯔꯦ ꯑꯩꯗꯤ ꯍꯣꯏ ꯍꯣꯏ ꯊꯋꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯔꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯃꯊꯪ ꯃꯇꯥꯡ ꯆꯍꯤꯗ ꯆꯥꯕꯗ ꯇꯧꯒꯗ꯭ꯔꯣ ꯃꯇꯥꯡ ꯃꯣꯏꯗꯤ ꯆꯥꯕꯗ ꯆꯍꯤ ꯑꯃꯨꯛ ꯑꯥ ꯈꯪꯗꯦ ꯏꯃꯥ ꯑꯗꯨ ꯃꯊꯪ ꯆꯍꯤ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯃꯗꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯦ ꯀꯀꯥ ꯑꯩ ꯈꯟꯕꯗ ꯃꯅꯣꯖꯅ ꯇꯧꯕꯅꯤ ꯀꯀꯥ ꯃꯅꯣꯖ ꯍꯣꯏ ꯃꯣꯏ ꯀꯥꯡꯕꯨꯅ ꯀꯧꯕꯅꯤꯅ ꯑꯣ ꯑꯩꯈꯣꯏ ꯌꯥꯎꯋꯦ ꯈꯣꯠꯂꯦꯅꯁꯨ ꯀꯧꯕꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯒꯩꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯥ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯤ ꯈꯪꯗꯦ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯀꯧꯕꯤꯔꯛꯑꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯗꯅ ꯀꯣꯏꯃ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯇꯧꯔꯛꯑꯗꯤ ꯐꯅꯤ ꯈꯜꯂꯤ ꯍꯣꯏ ꯑꯝꯇꯗꯤ ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯊꯥꯒꯠꯆꯩ ꯏꯃꯥ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥ ꯂꯩꯔꯝꯃꯗꯤ ꯑꯥ ꯌꯦꯡꯕ ꯐꯪꯗꯧꯕ ꯀꯣ ꯑꯗꯨꯅꯤꯁꯦ ꯏꯆꯤꯜꯃꯧ ꯅꯨꯄꯤꯅ ꯍꯥꯏꯅꯦ ꯏꯃꯥ ꯃꯤ ꯄꯩꯁꯥ ꯌꯥꯝ ꯊꯥꯅꯔꯤ ꯏꯃꯥ ꯅꯪ ꯂꯩꯔꯗꯤ ꯄꯩꯁꯥ ꯊꯥꯒꯗꯕꯅꯤꯅ ꯍꯥꯏꯔꯤ ꯍꯣꯏ 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 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯐꯔꯦ 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 ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯑꯧ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯉꯩꯗ ꯏꯟꯇꯔꯅꯦꯠ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯔꯝꯁꯤꯗ ꯑꯄꯟꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯏꯟꯇꯔꯅꯦꯠ ꯑꯃꯃꯨꯛ ꯁꯤꯟꯖꯔꯦ ꯑꯇꯩ ꯊꯧꯔꯝ ꯇꯧꯔꯤꯉꯩꯗ ꯇꯧꯗꯦ ꯑꯩꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤ ꯇꯧꯔꯗꯤ ꯍꯦꯛꯇ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯒꯠꯆꯔꯤ ꯅꯦꯠ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯦꯠ ꯇꯦꯛ ꯇꯦꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯕ꯭ꯔꯣꯗꯕꯦꯟ ꯁꯤꯗ ꯂꯩꯖꯔꯤꯁꯤ ꯔꯦꯜꯇꯦꯜ ꯑꯃ ꯂꯩꯔꯦ ꯏꯂꯤꯇꯦꯜ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ BSNL ꯑꯃ ꯂꯩꯔꯦ ꯏꯌꯥꯔꯇꯦꯜ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯆꯨꯝꯅꯒꯤ ꯑꯃꯨꯛ ꯖꯤꯑꯣ ꯅꯦꯠ ꯑꯃꯨꯛ ꯂꯩꯔꯦ ꯑꯣꯞꯇꯤꯀꯦꯜ ꯑꯩꯈꯣꯏꯅ ꯁꯤꯟꯅꯩꯁꯦ 5 ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ 5ꯁꯤ ꯃꯅꯨꯡꯗ ꯑꯃ ꯌꯥꯗꯕ ꯃꯇꯝꯗ ꯑꯃ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯣꯜ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯍꯥꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯄꯟꯕ ꯊꯣꯛꯈꯤꯕꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯗꯤ ꯊꯧꯔꯝ ꯌꯥꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯧꯔꯝꯁꯤ ꯃꯊꯪ ꯆꯠꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯔꯝꯁꯤꯡꯁꯦ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯑꯃꯨꯛ ꯅꯪꯅꯕ ꯍꯣꯠꯅꯖꯔꯤꯅꯤ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯦ ꯑꯩꯈꯣꯏ ꯇꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯂꯨꯆꯤꯡꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯏꯁꯥꯒꯤ ꯊꯧꯗꯥꯡꯁꯦ ꯇꯧꯔꯛꯇ꯭ꯔꯗꯤ ꯁꯤꯅꯤ ꯋꯥ ꯀꯥꯏꯅꯔꯛꯏꯁꯦ ꯑꯗꯨꯅ ꯊꯧꯗꯥꯡ ꯑꯁꯦ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯆꯠꯂꯨꯔꯕꯁꯨ ꯃꯤꯒꯤ ꯊꯕꯛ ꯆꯠꯂꯨꯔꯁꯨ ꯑꯃ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯩꯗꯅ ꯑꯩꯈꯣꯏ ꯐꯩ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯈꯪꯉꯒ ꯆꯠꯀꯗꯕꯅꯤ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯍꯥꯏꯁꯦ ꯄꯕ꯭ꯂꯤꯛꯀꯤ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯁꯤ ꯍꯜꯂꯣ ꯀ꯭ꯋꯥꯁꯤꯐꯥꯏꯗꯒꯤ ꯑꯍꯨꯝ ꯆꯪꯕꯝ ꯑꯅꯤꯇꯥ ꯀꯧꯖꯩ ꯇꯔꯥꯝꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯅ ꯁꯨꯝ ꯇꯥꯖꯕꯁꯤꯗ ꯉꯁꯤ ꯐꯣꯟ ꯊꯣꯡꯕꯤꯗꯕꯁꯤꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯤꯗꯨꯃꯣ ꯆꯦꯔꯦ ꯅꯥꯟꯕꯤꯔꯤꯗꯨꯕꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦ ꯁꯥꯔ ꯂꯧꯕꯨꯛꯇ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯕ ꯂꯧꯕꯨꯛꯇ ꯑꯧ ꯑꯁꯤꯠ ꯑꯋꯥꯟ ꯊꯥꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯠ ꯈꯔ ꯀꯜꯂꯤꯀꯣ ꯑꯗꯨꯝ ꯑꯣꯀꯦ ꯁꯥꯔ ꯂꯧꯕꯨꯛꯇ ꯀꯔꯤ ꯇꯧꯕꯤꯔꯤꯅꯣ ꯁꯥꯔ ꯑꯂꯨ ꯆꯥꯅꯕ ꯈꯔ ꯊꯥꯕꯗꯣ ꯅꯣꯡ ꯇꯥꯁꯟꯈꯤꯕꯁꯤꯗ ꯇꯥꯟꯊꯣꯛꯍꯧꯗ꯭ꯔꯗꯤꯅ ꯇꯥꯟꯖꯔꯤꯕ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯣꯠꯅ ꯇꯥꯔꯕ꯭ꯔꯣ ꯉꯁꯤꯒꯤ ꯅꯣꯡꯗꯨꯕꯣ ꯂꯩꯕꯥꯛ ꯉꯁꯤ ꯆꯣꯠꯄ꯭ꯔꯣ ꯂꯩꯕꯥꯛ ꯆꯣꯠꯂꯦ ꯁꯥꯔ ꯀꯩꯅꯣ ꯏꯁꯤꯡꯁꯨ ꯈꯔ ꯂꯩꯔꯝꯃꯤ ꯑꯣ ꯑꯗꯨ ꯅꯣꯡ ꯇꯥꯁꯟꯈ꯭ꯔꯒꯗꯤ ꯕꯦꯔꯥꯅꯤꯅꯦꯀꯣ ꯑꯗꯨ ꯆꯥꯅꯕꯗꯤ ꯈꯤꯇꯪ ꯊꯥꯖꯕꯁꯦ ꯇꯥꯟꯊꯣꯛꯆꯒꯦꯅ ꯇꯥꯟꯊꯣꯛꯆꯔꯝꯕꯅꯤ ꯑꯗꯣ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯇꯥꯅ ꯇ꯭ꯔꯥꯏ ꯁꯨꯝ ꯇꯧꯖꯔꯛꯄ ꯑꯃꯨꯛ ꯃꯨꯊꯠꯄ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯗꯥꯎ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯇ꯭ꯔꯥꯏꯗꯤ ꯌꯥꯝ ꯇꯧꯖꯕꯀꯣ ꯁꯨꯐꯪꯗꯤ ꯐꯪꯗꯕ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯕꯗꯣ ꯐꯣꯡꯗꯣꯛꯆꯕ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯃꯔꯛ ꯃꯔꯛꯇꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯀꯣ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯂꯨ ꯇꯥꯟꯕꯤꯌꯨ ꯅꯣꯡ ꯆꯨꯁꯟꯈ꯭ꯔꯒꯗꯤ ꯕꯦꯔꯥ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯤꯑꯣꯏ 500 ꯁꯨꯗꯣꯔꯦ ꯂꯥꯏꯚꯇ ꯌꯥꯎꯕꯤꯔꯤꯕ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅꯣꯛꯆꯔꯤ
Hello sir, good afternoon. Bilamai mami sir. Sir, metong kuida betungda amu thenga ba yam nuai je. Ki bu sidadi na dadi dum thenga da. Sir, nuai ba tro. Madu hangna de da hojikan de. Sir gi program dum letana tajai adum lon ko. Hojikan ni sei phongla ga sei sakko khoba je. Khoi kitang wakhan do sum emotional oi bagi sum yogda bane ba sa adum tadi tai adum ui adum yengjai ko sa akhoi am ta thaptok te ni sum on toraga program yogda de ha ba khaktane ba ko tamna tana sum kaw da gi sum kaw ngasi khar kaw hayeng khar kaw hangsi de khar laptok sum laptok pura laptok kini ko sa sum thapoi maram di aina ai thamoida ting lawa nungai diba hai mafam ji mafam ti ko oi gibani na ko so thapoi sa aduga thagi khoi donamit haiba ma tarik kunga hoi hoji baudi kun taruk na nap tauri leba irang leitragadi ko ado Sunday ju ta de ko Sunday di ta dre Sunday tan mangamdre Sunday tan ge to di yadre sir ado yamna thamoidadi yamna yongjaning ba yamna di lang ko ko yam pamjaba mi amakha oirubani na ko yam di yongjaning ba ado abi angang gi school ju kakhala mi Sunday da da ba je ai tu nungai ta ba Sunday gu ta di sa su phangi ba ko ado ni nungai tre Sunday ta han ge aidana yam kana hona jabani na hayeng hakse chena do PR thamjalani na ina uraba do PR thamjalenge du da koini sei nungai do tawrade mo je PR thambai harau do na tawri male hai gi do ni do yam na mina ne ngangwam je yam sin basi ya deba khoi khakte gi khala tawak taw ya deba mina kari harakani kari ngang kini kari tawrakani sisu yeng de ya deba wila tawak siam loi hai tare adu yeng mina se ko marak sida su hojik si ngasi dagi Assam Rifle dagi paramilitary force na lambi de check tawba hore nahan gai di Manipur police na check tawbani ngasi de ai lam yam lam cha che ate ko pangai rom da te lam loi cha charu re thongore ngasi gi na lambi de check tawba paramilitary force na check tawba hore ngasi dagi loi na haigat ko katno ko tawrani PR ni na ngasai gi dum tha ni rom de dum khar tawrani si matung dagi mo ano balenga ma lak pa yai yamina si lenga ki thokpa ma gi thokpa do iram dam si gi thodang puno mak te khoi saru ya da ba yaro moire khoi punna hai tare sugan mina se tapio makha te kare ha beningi acha aduga aroi baina matin tanga thamjage akhoi gi hoji se andagi la andagi ju wara ga loi lai ko mi jing se ado hoji se mo sino ni da mo khoi gi lai bak se karom da tu no mo abena khangdre hai tare ne ko kunya pa sinau gi mati ya sije khoina adigi si moina khulai pa gi bu so khoi gi irang si matung na pa gi bani amata misam matana kano kining banate ma do di khulai pa ning banate mai simphom toroga nungai na mayumda nipi angang adegi pakhang or ga lai su tam da nungai le jening ma tam da lai ju ta phang gi ta ma thongma da khang gi de puchi ji lai la ma lo thoki ba hai ta re ko lan da ga ado uji la ko de ba tung puchi ji da ju kai or ga do na hai ba tamang am de khunga po ju hero ju phagal ei ba ko sa uji kya phagal mi na irang je dum pipa dum irang su loi dong man chala tra ba hai ta re ko ado si dai ina khwai thamoi sok na nungai ta ba ma khakna khunga pa pha ba ha ne ju phari to dum nei ri phara khaga adu de khunga pa na ma thoki ba je lagaw ba mak tin na te ba ko si dai da moina ek pan je laga phajan ma khusam ba ma to ko si sum tawra ba tara ga di sa khoi ju yamna kano si ba kirakta ba thuna ma su dum la ne ba khoi su ma bi khoi mi hai tare ni ma pongmina ba mangatra ga ju khoi gi mi singe ba adu ta sa yamna thamoi ji da yam nungai ta ba yamna kai la ka don hai ba gi hai ba ngam da ba ma la abanina oji se khoi puna ma chiksilu de hai nupa pakhang ma tai khalak pa nupa ji te ya man chiksilu hai nipi khoi ju chiksin da ba ya de maram bi khoi gi lebak se renga se hu ji tha mani leitra bani na ko sa adu chiksin ba de loina ma thok ta re adu ta ju khunga ko ji hai ba ji hek ta ba ko 사실 레이버 ngomde wakande ite nungai te ba ko misam ngak tani na ko kana nungai bu chum ti yarom de laira ba macha ma chung ngak ta oile me be ta khungak pani haira ko nungai ba macha ma sudi amate yarom de gumba chumba ma tawi sa yang nungai ti sa thamjera gi sia thank you thagachari
platform soro gabi rakpa thagachari matangi caller de khudong chaba pizari soro gabi radio da tabiri basing haktang internet yadabagi apan ba khajitang thokre marakta lepana chingba hanjan hanjan lakpa ko maso yobi rangani waro biroi studio da internet phangki da bana maramuraga apan ba thoki bani masagi da mak tabiri basing na atai gi di khangde khoi gi di wahong gi di internet pu tat khradi pat hanjan base dum to bune dum tabiri basing na o wahong gi se net yadre da na hai da na tabiri basing na khanbiu yam wan hona jabani mai su lak ta bagi edo generator ngang bagi edagi aroi bini hai tare ngasi adum thau ngang jalak pada dum thau ayuk tagi ngang narak pada studio ani gi thau ngang pada di dum phajai hai tare anyway thank you so much puna mak hona jari bani mayam gi dam mayam hak to ore basu nu aina ba pothana hona jari bani mathangi caller de kudong chaba pizari saru ga biu nuga YouTube live streaming da yobi ba no yobi reversing su taram nok jari ari ba yobi ba su taram nok jari live yobi bagi da mak message tharak pa uzai pa ba pautok pa pathok pa nang da bagi wani thank you so much okay live yau jari haben ching ba tak pirak pa sing su thaga jari kiran khara tawrani eduna kun nga pa phai hai do sai mong se dum la ne ba mi intelligence hai tare ko dum mi gi so loi lei ba ngak tani adaga aina na ma haja ba do stay da khona social media adaga nongai pai ra su khola su ma tawra su ko yam kana hai na ka hai na uthok ta ba ut pa se kana hai ma cha no kari no mi loi khangani si me am se tadana tap loi na report lai ni ba samna hai da ne khoi sai da le ba pradhan amana khoi gi mana koli ba mafam sidagi kana gi imung dagi kana la lo yawi kana gi imung de kana khun ngak ba yawi adagi sigi imung je kana na tolop chai kana na tolop cha di mana report am loin khangi dana khangi ko si irai line khangi member amana ma yum chahum du de le ba mi de loin khangi ba kana imung da chengwali kana imung da tin kupte kana imung yum nungai te ma loin khangi adu mai to dun mi gi su intelligence manipur le 21 intelligence ena lai ni loin thigalak matam da dunia to khoina pam jari na akhoi som khak to phadu ri bra somdi pharoi do ri bra seni da ada khoi si loi phara ga khoi si kari to tok dui je sini khangdi da achom mai kem da lak pi bo sunu ko hojik ti wangang yam loi maram di sasan je yam di nga je na hangai duna laingak ni hojik na laingak na te adana wangang yam loi adana wa si somdi yam khanagum se hai tare hello mingama de lai from top se Jai Sarang Them Tom Bamitai ko Pantanom ne kai de kine mayam oja James na hang wa timing de phone to bio da timing yenga tor ko ni phangi hanam bi thagachari aro aina haijaning ba antaksi mayam gi mi yeng da mai moina badi phajare na tombe ai gi wakan da hojik nau na luhongi ba isan inaujing haigadra hoi maitai gi khoi kunai gi chana di da yam na phajada ba matai manau sak samin na ba dom ja heng tung da hor ka da ba nga khoi maitai gi kunai di chana de ko chak ina ba isin pa ga nupi ga samina ba isan di hoi madung da sa do cha jau ka su kai de do yam ma pan thong na utpa da haurai ba nga ni da loi namdam na ba gi ni o ma ta budang ma moi namdam na ba gi ne sarama utpa dong to phajaba lam chatta ullaga di phaba ta pa do na khoi maitai kunai da di phajai na lo de ba do yamna yeng bada maring marang bada to bai tare ai gi wakan ni ai ri maitai drama chalu bana oi gadara adom ni gi di khang de ko apa badi losan de phat badi am losan bakal ni khoi mete misa se mato adona ngasi bauda lekha ta le sini khoi chakot ngam ka yam chungra ba pham ne da adoni apa ba chakot thorang ni dom de ni je man de amba tawre ani thopi ahum thopi manga thopi ni ahum he pulaga leader pamba adom mai phibam de ta tawna ba adona ne apa bada di matau tam na de lingen mana de adogumba chanabi si khoi yeng bada Facebook ta tabi ba mi yor ga di aina hai se waro bi gano chanabi na ti khoi maitai gi pai pu na toramba ada masa mama ma pasu da baka pole da mama pa su madu hai bi da ba taki tan bi da mali da ta seng na har ga di ko mama pa lai ta bo rang ni da e lu hong kong dong mama pa di loi lai do da mama pa yauri asa ina anda na adu kari phajaba no haba ni ne yeng ba da do khoi sai su da loi lamdam na ra ne ba yeng war ko do ni di to ya ra khoi kai to ya ro na
ꯑꯗꯣ ꯃꯤꯅ IS ꯑꯣꯏꯔꯤꯕ APS ꯑꯣꯐꯤꯁꯥꯔ ꯑꯆꯧꯕ ꯑꯣꯏꯔꯤꯕ ꯑꯗꯨꯃꯗꯤ ꯃꯇꯧ ꯇꯝꯕꯒꯤ ꯅꯣꯡꯃꯗ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝ ꯇꯧꯔꯒ ꯑꯩ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯑꯩꯁꯦ IS ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ DSP ꯑꯣꯏꯔꯦ SP ꯑꯣꯏꯔꯦꯅ ꯑꯝꯇꯗꯤ ꯊꯥꯒꯠꯂꯛꯇꯦꯕ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨ ꯃꯇꯝꯗ ꯅꯣꯏꯁꯨ ꯇꯧ ꯀꯩꯅꯣ ꯅꯣꯏ ꯐꯪꯍꯧꯗ꯭ꯔꯒ ꯅꯣꯏ ꯀꯜꯂꯛꯇꯅ ꯇꯧꯔꯤꯔꯥ ꯍꯥꯏꯔꯛꯀꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯑꯣꯖꯥ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯝꯅꯤꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯁꯇꯒꯤ ꯂꯩꯍꯜꯂꯔꯣꯏꯗꯕꯅꯤꯅꯦ ꯑꯁꯦꯡꯕꯅꯤ ꯏꯀꯥꯏ ꯏꯀꯤ ꯈꯤꯇꯪ ꯂꯥꯟꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕ ꯀꯦꯟꯅꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯁꯨꯝ ꯀꯥ ꯍꯦꯟꯖꯜꯂꯛꯄꯗꯣ ꯃꯥꯅꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯒꯤ ꯊꯑꯣꯏꯅ ꯌꯦꯡꯉꯨꯕ ꯅꯠꯇꯦ ꯍꯦꯛ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯑꯗꯨ ꯉꯥꯛꯇ ꯍꯥꯏꯔꯦ ꯑꯗꯨ ꯉꯥꯛꯇ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯑꯧ ꯌꯦꯡꯕꯁꯨ ꯌꯥꯝ ꯌꯦꯡꯉꯦ ꯑꯣꯖꯥ ꯃꯌꯥꯝꯅꯀꯣ ꯃꯣꯏꯒꯨꯝꯕ ꯑꯗꯨꯝ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝꯅ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯂꯥꯛ 4-5ꯒ ꯌꯦꯡꯉꯤꯗ ꯑꯁ ꯌꯥꯝ ꯌꯦꯡꯈ꯭ꯔꯖꯥꯠꯅꯤ ꯌꯦꯡꯕꯗꯤ ꯐꯖꯅ ꯑꯗꯨꯝ ꯌꯦꯡꯕꯖꯥꯠꯅꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯐꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯇꯥꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯀꯜꯂꯛꯄ ꯃꯥꯟꯈꯤꯅꯤ ꯑꯣꯖꯥ ꯇꯧꯖꯔꯁꯅꯨ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯔꯕꯅꯤꯅ ꯍꯌꯦꯡ ꯃꯣꯏ ꯃꯆꯥꯁꯤꯡꯗꯨꯅ ꯇꯧꯔꯀꯥꯟꯗ ꯃꯗꯨꯏ ꯆꯩꯅꯥꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯖꯔꯁꯅꯨ ꯃꯣꯏꯁꯦ ꯍꯥꯟꯅ ꯀꯜꯂꯛꯄ ꯅꯠꯇꯦꯅ ꯑꯩꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠꯂꯒ ꯃꯣꯏꯁꯦ ꯍꯥꯟꯅ ꯀꯣꯏꯊꯤ ꯊꯤꯔ ꯐꯨꯕ ꯍꯧꯔꯁꯤꯔ ꯈꯜꯂꯛꯑꯕꯅꯤ ꯋꯥꯔꯛꯄꯤꯅꯕ ꯌꯥꯝ ꯂꯩ ꯁꯣꯏꯗꯅ ꯋꯥꯔꯛꯈꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯤ ꯑꯣꯖꯥ ꯍꯦꯃꯟꯈꯔꯦ ꯍꯥꯏꯕ ꯌꯦꯡꯕ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯉꯛꯄꯅꯤda ꯌꯥꯝ ꯃꯑꯣꯡ ꯌꯥꯝ ꯂꯩ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯣꯏ ꯑꯍꯜ ꯂꯃꯟ ꯃꯕꯨꯡꯒꯤꯁꯨ ꯅꯨꯄꯤꯗꯨꯒꯤꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅꯀꯣ ꯖꯥ ꯇꯧꯔꯦꯕ ꯅꯥꯇꯣꯟꯗꯒ ꯑꯩꯈꯣꯏ ꯀꯦꯛ ꯇꯩꯕꯤꯒꯀꯣ ꯀꯦꯛ ꯏꯟꯅꯕꯤ ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯈꯔ ꯐꯖꯕ ꯃꯣꯏ ꯈꯛꯀꯤ ꯑꯣꯏꯕ ꯐꯖꯕꯁꯦ ꯑꯗꯨꯝ ꯂꯩ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯄ꯭ꯔꯥꯏꯚꯦꯁꯤꯁꯤ ꯂꯣꯏ ꯂꯩꯗꯧꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯏꯔꯨ ꯌꯥꯗꯦ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯤ ꯅꯥꯕ ꯋꯥꯗꯤ ꯌꯥꯝ ꯅꯥꯔꯦ ꯑꯗꯨꯕꯨ ꯅꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯆꯠꯅꯗꯕ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯍꯥꯟꯋꯥꯏꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯃꯇꯝ ꯈꯔꯗꯀꯣ ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯑꯦꯜꯕꯝ ꯀꯨꯝꯒꯦꯅ ꯅꯝꯗꯅ ꯑꯦꯜꯕꯝ ꯀꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯦꯕ ꯅꯨꯄꯤ ꯃꯆꯥ ꯈꯤꯇꯪ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯃꯆꯥꯁꯨ ꯈꯤꯇꯪ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯈꯔ ꯊꯋꯥꯏ ꯌꯥꯎꯗꯕ ꯂꯩꯔꯗꯤ ꯏꯃꯥ ꯑꯩ ꯑꯦꯜꯕꯝ ꯅꯝꯒꯦ ꯄꯥꯕꯨꯡ ꯑꯩ ꯑꯦꯜꯕꯝ ꯅꯝꯒꯦꯅ ꯁꯨꯃꯥꯏꯅ ꯆꯠꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯦꯜꯕꯝ ꯅꯝꯗꯕ ꯌꯥꯔꯦ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯅ ꯔꯤꯜꯁ ꯅꯝꯒꯦ ꯍꯥꯏꯅꯔꯦꯕ ꯔꯤꯜꯁ ꯅꯝꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯦꯀꯦꯟ 30 ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 1 ꯍꯧꯖꯤꯛꯄꯨꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯄꯣꯂꯤꯁꯤ ꯃꯤꯅꯤꯠ 3 ꯐꯥꯎ ꯄꯤꯔꯦ ꯁꯤꯐꯧꯒꯤ ꯃꯅꯨꯡꯁꯤꯗ ꯏꯁꯩ ꯑꯃꯗ ꯃꯤꯒꯤ ꯏꯁꯩ ꯑꯃꯗ ꯆꯤꯜ ꯂꯦꯡꯕ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯋꯥꯏꯕ ꯑꯗꯨꯒ ꯐꯖꯅ ꯃꯦꯀꯞꯀ ꯇꯧꯔꯒꯀꯣ ꯂꯥꯏꯠ ꯅꯨꯡ ꯇꯧꯔꯀꯥꯟꯗ ꯍꯥꯏꯗꯤ ꯐꯖꯕꯗꯨꯗꯤ ꯐꯖꯩꯀꯣ ꯐꯖꯅ ꯇꯧꯕꯗꯤ ꯑꯗꯨꯝ ꯐꯖꯩꯕ ꯑꯦꯅꯤꯋꯦ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯤꯕꯨꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕꯅꯆꯤꯡꯕ ꯑꯗꯨꯒ ꯃꯑꯣꯡꯗ ꯈꯔ ꯇꯧꯔꯛꯄꯗꯨ ꯀꯔꯤꯒꯨꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯃꯣꯠꯀꯤ ꯋꯥꯅꯤ ꯃꯌꯥꯝ ꯌꯥꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯌꯥꯅꯤꯡꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯉꯔꯥꯡꯅ ꯁꯦꯟꯗꯟ ꯍꯨꯔꯥꯟꯕꯒꯤ ꯇꯣꯄꯤꯛꯇ ꯇꯥꯏ ꯉꯁꯤꯅ ꯑꯃꯨꯛ ꯁꯣꯝꯗ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯍꯦꯡꯒꯣꯏꯅꯥꯝꯗꯒꯤ ꯃꯦꯝꯅꯤ ꯁꯥꯔ ꯃꯦꯝ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕ ꯑꯗꯨꯝ ꯑꯊꯦꯡꯕ ꯑꯗꯨꯝ ꯇꯥꯖꯩ ꯁꯥꯔ ꯑꯗꯣ ꯑꯁ ꯈꯪꯗꯦ ꯁꯥꯔ ꯀꯩ ꯍꯥꯏꯅꯤ ꯄꯦꯟꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯒ ꯁꯥꯔ ꯑꯣꯂꯦꯟ ꯑꯗꯨꯒ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯥ ꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯃꯣꯏꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯗꯨꯒ ꯃꯦꯗꯥꯝ ꯅꯤꯃꯂꯥ ꯑꯗꯨꯒ ꯄꯨꯁꯄꯥ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯥꯔ ꯖꯦꯝꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯡ ꯀꯧꯖꯩ ꯍꯥꯏꯅ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯁꯥꯔꯁꯦ ꯂꯥꯏꯄꯣꯛꯀꯨꯝꯕꯅꯦꯅ ꯃꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯍꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯟꯗꯛꯁꯦ ꯁꯥꯔ ꯃꯩ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯑꯩꯗꯤ ꯇꯥꯖꯕ ꯐꯪꯖꯗꯦꯕ ꯁꯥꯔ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯣꯏ ꯃꯨꯠꯄꯒꯨꯝꯕ ꯑꯃꯨꯛ ꯌꯥꯎꯕꯗꯣ ꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯉꯥꯛꯄꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯍꯣꯠꯅꯖꯔꯤ ꯀꯣ ꯑꯗꯣ ꯔꯦꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯃꯇꯝꯗ ꯁꯥꯔ ꯁꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤꯅ ꯂꯩꯈꯠꯂꯒ ꯑꯗꯨꯝ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯍꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯥꯔ ꯍꯣꯏꯅ ꯅꯍꯥꯟꯃꯨꯛ ꯇꯧꯕꯤꯈꯤꯕ ꯂꯦꯞꯂꯥ ꯍꯤꯁꯇꯣꯔꯤꯗ ꯇꯥꯃꯣꯆꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯗꯤ ꯁꯥꯔ ꯀꯞꯄꯗ ꯑꯁ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯑꯗꯒꯤ ꯀꯌꯥ ꯅꯤꯡꯁꯤꯡꯉꯛꯄꯗ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯛꯄꯅꯤꯅ ꯁꯥꯔ ꯃꯤꯃꯥꯟꯅꯗꯔꯕꯅꯤꯅ ꯑꯗꯨꯝ ꯋꯥꯔꯤꯗꯨꯒ ꯍꯦꯛ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯔ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ
ꯈꯟꯖꯩ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯍꯣꯏꯒꯤ ꯑꯗꯒꯤ ꯃꯩ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯁꯥꯔ ꯑꯗꯣ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯔ ꯍꯣꯏ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯄꯣꯛꯑꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯁꯥꯔ ꯋꯥꯍꯣꯡꯒꯤ ꯀꯩꯅꯣ ꯔꯦꯗꯤꯑꯣꯁꯤꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯅꯕ ꯌꯥꯏꯐꯅꯕ ꯑꯗꯒꯤ ꯃꯩꯁꯨ ꯃꯇꯨꯡꯗꯒꯤꯗꯤ ꯍꯦꯟꯅ ꯂꯥꯛꯅꯕ ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯤ ꯁꯥꯔ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯁꯥꯔ ꯍꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯤ ꯅꯣꯡꯃꯇ ꯇꯥꯍꯧꯗꯕꯗ ꯂꯩꯉꯝꯂꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯦ ꯈꯔ ꯆꯠꯆꯩꯌꯦꯕꯀꯣ ꯁꯥꯔ ꯑꯗꯣ ꯉꯁꯤ ꯉꯔꯥꯡꯗꯤ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ ꯑꯁ ꯑꯩ ꯋꯥꯍꯣꯡ ꯇꯥꯍꯧꯗ꯭ꯔꯦꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯆꯥꯛ ꯆꯥꯅꯤ ꯇꯨꯝꯒꯅꯤꯒ ꯈꯪꯗꯦ ꯁꯥꯔ ꯁꯥꯔ ꯍꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯦ ꯇꯥꯕꯗꯤ ꯇꯨꯝꯕꯒ ꯑꯝꯇ ꯑꯁ ꯆꯥꯛ ꯆꯥꯒꯅꯤ ꯇꯨꯝꯒꯅꯤ ꯈꯪꯗ꯭ꯔꯗꯤ ꯕꯦꯔꯥ ꯂꯩꯀꯣ ꯑꯗꯨꯝ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯇꯨꯝꯒꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯇꯨꯝꯕ ꯈꯨꯗꯤꯡꯃꯛꯇ ꯁꯥꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯁꯥꯔ ꯍꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯦ ꯇꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯁꯥꯔ ꯑꯗꯣ ꯁꯥꯔꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯀꯩꯅꯣ ꯅꯨꯡꯁꯤ ꯑꯕꯦ ꯍꯥꯏꯕꯗꯣ ꯁꯥꯔ ꯍꯣꯏꯒꯤ ꯑꯗꯨ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯊꯥꯕꯀꯣ ꯁꯣꯏꯗꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯥꯖꯒꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯉꯥꯏꯔꯒ ꯑꯃꯨꯛ ꯊꯥꯔ ꯂꯣꯏꯔꯦ ꯀꯣ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯆꯜꯕꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯆꯜꯃꯦꯃ ꯃꯤꯠ ꯎꯖꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ हेलो गुड इवनिंग सर तराम नुक्सरी सर इनी जयचंद्र को जो सर तो वांग काय देगिने जयचंद्र तराम नुक्सरी तापियो करी वाफम हाबिनिंगी करी थंबिनिंगी सर अखोई तुम कोलारा ममान ने पान अखोई लुहोंगोय मतान तो गेराम द सा अदो अदुगिदो दुम अखोई पुनिंग थवनिंग हाय तायने तायना दुम अखोइना खंगको तम दे जो अदमाइना लुहोंगो निमित्ता चामिन थंगिनाबदो कसी तौनतेबा अदुम अखोइना खंगकबा है उजाहो मतंदा अदुम कोई बोजिना चाब लोय कांदा कइनाजिना चाबा कोटपा अदुदि अदुम थेंनाजै अदुगा इसादा तौजगी अदुगा अखोई हुजिक ओइरइबा कंडीशन की सा मपालंगी मतौ तमगा सुम तौरागदि सुम मखा ताना सुम चथारगदि अरइबा अखोई अदुम वाता पादबा कांगुजिंगिदि अदुम नुआइना तविनी है तारेने अदुम मतमंगा सा अखोई देव करबा म थोको मतंदा अखोई मांतो में आइदा बेरी चुरुप येनबा नामा याम कन्ना चना रंबा मतांग सा अदुगा फत्ते हाइबा खंगपदगी अदुम अदो फत्ते हाइबा खंगपदगी मसा मथंदा मुचगी को सा अपुगुमना अदुम हौजिकी अखोई लुहोंगदा हौजिक तौनारइबा चनारइबा मथोंग मरम खंगदबा मथोंग मरम खंगदबा हाइबदी केनोदो सेंजन तौजरपुदिनी सा अतोपा अमांतने बोते अदो अखोइना हौजिक ज्ञान तारको मांगबा याबा मांग कांदा ज्ञान होइना तारकने हाइना ननाउइ मोतगी सादा सुम रिक्वेस्ट अमा होइना सुम फोंदोकचरने सा थगचरी जयचंद्र यानिंगदबदि खरा फोंदोकदबने खरा हाइगदौने हाइतारेको हेनमनग्रे हौजिक तौरिसे याम हेनमले सा अरइबा मगि अदुदा अखोइ हुजिक फिजंग अमा खन्नो मतंदा लुपा ला अनि मथक अदुम लौरे ला अनि दुना अदुम सा सना अनि खंगदे कइनो तौरगा अदुम कइनो कइनो अदुम तौबिबे यायबा सा तुंगी अवइबा अखोइ मोइ डेवलपमेंट दा खितंग दो ओइदि खाना जाय अदुम अरियमदा पैसा थादा अरियमदा पैसा मांगन बजे सा सिदा थादारी सेंफन निना अखोइ कनागुम्बा अदुम लैकाई दुगी अदै हिंगोन नुगी अना याम यावको मतंदा अदुदोइना मतेंग पांगना थाब्रा हाइना अदुम खंजई सा अदो होय तौदबा यादब खरा अदुम मेन ओइना खरा अदुम तौरगा अखोइ हेंजन मनबदो मलन निंगबा हाय तारे सा चुमनी अदुम वादी सा हाइनि याम ले हाइदोकपुदे हाइजदे सा मथंग अमु तौजरके सा अदुदोइना अदुम फजना हाइजरके सा थैंक यू थगचरी थैंक यू
ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯕꯤꯔꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯈꯔꯗꯣ ꯍꯥꯏꯇꯥꯔꯦ ꯌꯥꯅꯤꯡꯗꯕꯒꯤ ꯃꯣꯠꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯌꯥꯎꯋꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯣ ꯏꯃꯥ ꯀꯪꯂꯥꯊꯦꯟꯗꯒꯤ ꯀꯪꯂꯥꯊꯦꯟꯗꯒꯤ ꯏꯕꯦꯇꯣꯟꯕꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯨ ꯔꯦꯗꯤꯑꯣꯗꯣ ꯈꯤꯇꯪ ꯂꯩꯊꯕꯤꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯔꯦꯗꯤꯑꯣꯗꯨꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯑꯃ ꯇꯧꯕꯤꯔꯣ ꯏꯃꯥ ꯏꯀꯣ ꯆꯠꯂꯦ ꯆꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕꯗ ꯑꯗꯨꯒꯤ ꯑꯩꯅ ꯏꯃꯥꯈꯣꯏꯅ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯇꯧꯕꯤꯌꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯉꯁꯤ ꯉꯔꯥꯡꯁꯦ ꯂꯥꯡꯉꯊꯦꯟꯗꯒꯤ ꯀꯣꯜꯒ ꯇꯧꯕꯤꯔꯛꯄꯁꯤꯗꯤ ꯀꯔꯤ ꯍꯪꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯏꯆꯥꯁꯤꯡꯁꯤ ꯂꯣꯏꯅ ꯏꯁꯨ ꯏꯆꯥ ꯂꯣꯏꯅ ꯐꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯂꯥꯡꯉꯊꯦꯜꯗꯒꯤ ꯊꯦꯡꯛ ꯌꯨ ꯀꯣꯜ ꯇꯧꯕꯤꯌꯨ ꯇꯧꯔꯝꯁꯤꯗ ꯍꯜꯂꯣ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯁꯥꯔꯖꯦꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯑꯅꯤꯒꯤ ꯕꯤꯔꯥ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯎꯠꯆꯔꯤ ꯁꯥꯔꯖꯦꯟ ꯉꯔꯥꯡ ꯉꯁꯤ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 16 ꯋꯥꯔꯜ ꯔꯦꯗꯤꯑꯣ ꯗꯦ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯁꯥꯔꯖꯦꯟ ꯔꯦꯗꯤꯑꯣꯒꯤ ꯀꯥꯟꯅꯕꯁꯤꯗꯤ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯔꯨꯕꯅ ꯀꯩꯅꯣ ꯇꯧꯔꯦ ꯔꯦꯗꯤꯑꯣꯒꯤ ꯀꯥꯟꯅꯕꯁꯤ ꯑꯗꯨꯛ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯔꯦꯗꯤꯑꯣ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯥꯟꯅꯗꯤ ꯔꯦꯗꯤꯑꯣ ꯐꯥꯎ ꯑꯃ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯇꯤꯚꯤꯗꯤ ꯌꯨꯝꯊꯣꯡꯒꯤ ꯂꯩꯕꯁꯨ ꯉꯝꯗꯦ ꯔꯦꯗꯤꯑꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯑꯗꯨꯛ ꯃꯇꯤꯛ ꯀꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯁꯥꯔꯖꯦꯟ ꯍꯟꯗꯛꯁꯤ ꯔꯦꯗꯤꯑꯣ ꯁꯥꯔꯖꯦꯟ ꯂꯥꯏꯐ ꯁꯥꯏꯠꯇꯒꯁꯨ ꯏꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯁꯥꯔꯖꯦꯟ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯍꯟꯗꯛꯁꯤ ꯃꯐꯝ ꯖꯒꯥꯕꯨꯗꯤ ꯍꯥꯏꯖꯔꯔꯣꯏ ꯁꯥꯔꯖꯦꯟ ꯑꯩꯈꯣꯏ ꯁꯣꯏꯅꯥꯏꯔꯕ ꯑꯩꯈꯣꯏ ꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯝꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯕꯗ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯇꯥꯊꯤ ꯉꯥꯡꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝ ꯖꯒꯥꯕꯨꯗꯤ ꯑꯩ ꯄꯜꯂꯔꯣꯏꯀꯣ ꯁꯥꯔꯖꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯦ ꯁꯥꯔꯖꯦꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯥꯟ ꯆꯥꯡ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯌꯨꯝ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯕ ꯑꯗꯨꯒꯤ ꯆꯩꯅꯥꯗꯒꯤ ꯍꯦꯟꯅ ꯑꯩ ꯑꯗꯨ ꯀꯌꯥ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯗ ꯃꯐꯝ ꯖꯒꯥꯗ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯔꯦ ꯋꯥꯈꯜꯗꯨ ꯈꯜꯂꯤ ꯇꯨꯝꯃꯦ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯒꯤ ꯐꯣꯟ ꯇꯥꯔꯦ ꯋꯥꯈꯜꯗꯨ ꯈꯜꯂꯤ ꯆꯠꯂꯦ ꯋꯥꯈꯜ ꯈꯜꯂꯤ ꯏꯁꯥꯗ ꯇꯧꯅꯤꯡꯕ ꯑꯃꯇ ꯐꯥꯎꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯣꯡꯃꯩ ꯁꯨꯝ ꯍꯦꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯏꯟꯊꯟꯗ ꯍꯪꯖꯩ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯪꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯥꯏꯕ ꯑꯣꯏꯗꯕ ꯀꯩꯁꯨ ꯀꯥꯏꯕ ꯄꯣꯠꯁꯨ ꯑꯣꯏꯗꯕ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯛꯏꯁꯦ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯈꯜ ꯏꯁꯥ ꯏꯊꯟꯇ ꯍꯪꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯂꯥꯏꯐ ꯁꯥꯏꯠꯇꯨꯁꯨ ꯏꯅꯤꯡꯕ ꯐꯥꯎꯗꯦꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯁꯦ ꯑꯗꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯈꯣꯏꯗ ꯁꯤꯌꯔ ꯇꯧ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯌꯥꯗꯦ ꯂꯥꯏꯐꯇ ꯃꯗꯨ ꯀꯣꯟꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯈꯔ ꯁꯣꯛꯀꯗꯕ ꯂꯩꯌꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ ꯂꯥꯜꯍꯧꯕ ꯑꯣꯏꯇꯥꯔꯗꯤ ꯁꯥꯔꯖꯦꯟ ꯑꯩ ꯃꯤꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯑꯣꯏꯔꯁꯨ ꯑꯩ ꯂꯥꯜꯍꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯗ ꯑꯩ ꯏꯀꯥꯏꯗꯦꯕ ꯑꯉꯥꯡ ꯃꯆꯥꯗ ꯑꯣꯏꯔꯁꯨ ꯑꯍꯟꯗ ꯑꯣꯏꯔꯁꯨ ꯑꯩ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯔꯥꯟꯕ ꯇꯧꯔꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯗꯅ ꯃꯨꯟꯅ ꯑꯩ ꯗꯤꯁꯤꯖꯟ ꯂꯧꯖꯩꯑꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩ ꯏꯁꯥꯁꯦ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯕ꯭ꯂꯦꯝ ꯇꯧꯗꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕꯁꯦ ꯏꯁꯥꯅ ꯃꯨꯟꯅ ꯑꯩ ꯈꯟꯖꯩꯑꯕ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯉꯤꯕ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯁꯦ ꯑꯩ ꯃꯨꯟꯅ ꯈꯟꯒꯅꯦꯕ ꯑꯗꯨꯒ ꯑꯩ ꯂꯥꯟꯗꯦꯅ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯔ ꯃꯇꯨꯡꯗ ꯑꯩ ꯗꯤꯁꯤꯖꯟ ꯂꯧꯖꯩꯑꯕ ꯑꯩ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯄꯥꯝꯗꯦ ꯑꯩ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯏꯁꯥꯅ ꯍꯥꯟꯅ ꯊꯤꯖꯒꯅꯦꯕ ꯑꯗꯨꯒ ꯑꯩ ꯂꯥꯟꯗ ꯄꯣꯠꯁꯛꯈꯤꯗꯨ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯑꯩ ꯑꯗꯨꯒꯤ ꯊꯤꯅ ꯉꯥꯡꯉꯩꯁꯨ ꯍꯥꯏꯕꯗ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩ ꯄꯥꯎꯈꯨꯝ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥ ꯏꯇꯣꯝꯇ ꯍꯪꯖꯩ ꯑꯗꯨꯕꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔꯖꯦꯟ ꯌꯨꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯆꯩꯅꯥꯗꯒꯤ ꯑꯁꯤꯒꯤ ꯆꯩꯅꯥꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔꯖꯦꯟ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔꯖꯦꯟ ꯂꯥꯏꯐ ꯁꯥꯏꯠꯇꯁꯨ ꯌꯥꯎꯅꯤꯡꯗꯦ ꯐꯣꯟ ꯇꯥꯔꯦ ꯋꯥꯈꯜ ꯈꯜꯂꯤ ꯆꯥꯔꯦ ꯈꯜꯂꯤ ꯇꯨꯝꯃꯦ ꯈꯜꯂꯤ ꯁꯥꯔꯖꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯁꯥꯔꯖꯦꯟ ꯁꯥꯔꯖꯦꯟ ꯑꯗꯨꯕꯨ ꯑꯣꯖꯥꯕꯤꯔ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅꯀꯣ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯂꯧꯁꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯕꯅꯤꯅ ꯑꯣꯖꯥꯒꯤ ꯐꯣꯡꯗꯣꯛꯏꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯖꯥꯕꯤꯔ ꯎꯒꯤ ꯃꯈꯥ ꯊꯥꯔꯒ ꯄꯠꯂꯦ ꯍꯥꯏ ꯃꯤꯒꯤ ꯃꯈꯥ ꯊꯥꯕ ꯀꯩꯁꯨ ꯄꯠꯄ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ
ꯃꯥꯌꯣꯛꯅ ꯈꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯁꯅꯨ ꯃꯈꯣꯏꯁꯨ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯀꯥꯈ꯭ꯔꯤꯗꯨꯅꯤꯀꯣ ꯑꯩ ꯆꯍꯤ ꯑꯅꯤꯃꯨꯛ ꯀꯥ ꯂꯩꯔꯤꯗꯨꯅꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯅꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯏꯃꯟ ꯀꯥꯏꯅ ꯇꯧꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯇꯧꯔꯤ ꯑꯌꯨꯛꯇꯒꯤꯀꯣ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯂꯣꯏꯅ ꯃꯥꯡꯖꯔꯀꯥꯟꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯖꯟꯈ꯭ꯔꯤꯅꯤ ꯀꯦꯕꯜ ꯅꯦꯠꯋꯥꯛ ꯃꯨꯠꯊꯠꯂꯤꯅꯤ एवरीथिंग हाइतारे थवाई हक्चांग यावन होनाजग्रकान कोनंगदा हाइतारे अदुबु नुंगाइतबसे थोइको थौदोकसे दुम मियोइ पुनसिदने माइथिबसे दुम लैनी माइ पापसु दुम लैनी अदुगा माइथिबसे माइ पांगनबगी मरमनेना खल्लोना ओजा गुरुना हाइबद अदन ओजागी माइथिब नत्रगा नुंगाइखिदब थौदोकतो अदुदगी हेना मदुगी इकाइब नत्रगा नुंगाइखिदब थोखरगदी अमुक अतोपा नुंगाइबा माइ पापन नमित अमना अमुक अवाबदबु खमजनबिबु ओइसनो थागचरी हेलो हेलो इबुंगो इमा पोखा इमा मे मने इसा इमान इकाई खुमनजरी इमागी फॉर्मेट से सब एक माने फोन तब खुदिंगी को हाइबी मांगा से कॉल तो बिरक करी हाइबनिंग बा या इसा पांगई बौला मिगान इसा न हाइबदो नुंगाई इसा पांगई दगा लाकोयेन इमा वाखन सम नुंगाई बा अदैदी नुसिसु याम सिले मई जु लागत्रे इमा होय पुखाव जु मई लागपगा लागताबना नामे इसे होय इमा कोई सुंगारांग दि मई लागते दो मई लागतदन ngasai de generator ngangi कोई सु याम नुंगाइते and the radio so put modly yam nuaite mai lakta yam nuaite ado thoram de dum taning ba phone ji mai yaw roi da ima si pakhat ba ta ba de dum ta tayai kari adum ta si thadai ado nahan do ima si sumai tawi ni bungo nambon da inang nupi atomi ma lai gi macha nupi khak yaw da luhong ba chatle ba ko aduga isa tilo tamagi lambin du ora me moi ulo ima di khangja pon de ba ko phone dai isa tilo tamai yum da jang e mai nung ai nei ing law na le ra me ima sak cha na ima ma sei da ai isa ningon na kai da ro ni yam halau na tau bi re sak hawa ta ba isa na sak chara ma chamin na re dagi paisa ju lupa changa ma pi re mai pema ma ai na adai di phane so ma pi re marang tau na dum phane ku ju kaw thana me mai phan ma thak da ai ma por phane tu pira ga phane amuk thama ma ba thana me kaw na thana me adai di ai na ai ithong ai nungai tare ko adai di amuk kamai tau ge bu moirang kam sans magazine pam ba isanu pa do photo video adu si imai manak ta la me ba hantak se ko kayam nungsi ko isa ibungo nang khangna ru ba da gi ima ji yong ni sin na ko ma se la ko budi lai tam phuk ji da la ko ne ba adu ai thire ko khaw yong ima isa na isa gi thoram isa gi kai no si yaw jaru ba dai ko khaw ma ai moi na ma ya na ko ima li tv re sang e kayam nungsi ko isa du ju ko ai ngon da khong so kai khoram na ima da phi ba ju kwa la me ai na yare ai na sa ga lo na sa ga bi thak ke ba ko ai ya nungsi da khang de da mo isa thoram ji ta ru ba dai ko isa i ma pa ne ba se ko isa jem khang na ru ba ma pa ne ba ma yam khang na ri taw ri ado ima hoi ti chokao he kaw la ro he chi dri bo isa gi thoram ji ko kaw ba di lai la ro he chi di mai tha di ho di kaw la ro siradi he kaw ge la ro siradi ima siradi kaw la do ro ko chi khadi kaw chi di ho di kaw he kaw la ro ima hana siru ro bra ba siradi kaw ne do siraga kaw ram dradi isai sak ba di sabang thang dara isa gi thoram ji da phone di phang dara ado samai tawe aje isa da tamning na tamai ba adai di agi oi sida mari mata gi yum kana do no ma hing lek tho duga donors mi tu yauro donors mi tu la ga pen na sa oi ma ko ado donai pa sa ju hapa ani ima je aduna ai je ngangbada ai pau yam lai da mi na koi mal le hai ni yam lai do hai do sang mang ge mi na kai pa lau dei ne na ju tau re ba ko kai man do la chalu la je je ai pang lai tren hai ba ama chom phong lai tie ye adu de khoi ni okto ara chalu la je na di hong nei ba ko adu kai do dai no di khang de irang ji na
ꯄꯥꯂꯧꯗꯒꯤ ꯌꯦꯡꯉꯁꯤ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯒꯤ ꯑꯗꯨꯅ ꯑꯩꯅ ꯏꯆꯥꯗ ꯇꯝꯅꯤꯡꯕꯁꯤꯀꯣ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯏꯆꯥ ꯊꯥꯒꯠꯆꯔꯤ ꯄꯤꯔꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯩꯗꯧꯔꯤꯃꯣ ꯈꯪꯗꯦꯅꯦ ꯃꯥꯏ ꯋꯥꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯣꯏ ꯀꯩꯗꯧꯔꯤꯃꯣ ꯈꯪꯗꯦ ꯋꯥꯔꯤꯗꯣ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯑꯗꯨꯅ ꯍꯣꯏ ꯀꯔꯤꯅꯣꯗꯣ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯥꯝꯅ ꯀꯅꯥꯅ ꯀꯔꯤ ꯂꯥꯛꯆꯔꯕꯅꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯄꯨꯟꯁꯤꯁꯦ ꯁꯤ ꯉꯥꯛꯇꯅꯤꯗ ꯏꯃꯥ ꯀꯣ ꯑꯃꯨꯛ ꯃꯤꯅ ꯈꯔ ꯂꯥꯛꯆ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯃꯒꯅ ꯑꯩꯈꯣꯏꯅ ꯈꯔ ꯂꯥꯛꯆ ꯃꯤꯑꯣꯏꯕꯁꯤꯅ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯑꯗꯣ ꯋꯥꯁꯤꯡ ꯄꯥꯎꯗꯔ ꯅꯤꯔꯃꯥꯗꯣ ꯂꯥꯛꯄꯤꯔꯝꯃꯕ ꯑꯣꯏꯔꯦ www. ꯇꯧꯕꯗꯣ ꯍꯦꯚꯤ ꯗ꯭ꯌꯨꯇꯤ ꯑꯣꯖꯥ ꯏꯕꯇꯣꯝꯕ ꯂꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯅꯔꯒ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯔꯦꯗꯤꯑꯣꯒꯤ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯇꯤꯟꯅꯗꯅ ꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯏꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯅꯨꯡꯕꯪꯗꯒꯤ ꯂꯟꯊꯣꯏꯅꯤꯅꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯋꯥꯔꯤ ꯊꯣꯏꯗꯣꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯀꯣꯂꯔ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒ ꯄꯥꯎ ꯇꯝꯕꯗꯣ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯄꯤ ꯈꯪꯍꯧꯗꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯣ ꯑꯣꯏꯕꯅꯤꯅ ꯀꯔꯤꯅꯣ ꯁꯣꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯅ ꯀꯔꯤꯗꯧꯔꯤꯅꯣ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯠꯇꯦ ꯑꯩ ꯏꯆꯥꯁꯨ ꯈꯨꯗꯣꯡ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯨꯛ ꯌꯥꯎꯔꯛꯄꯁꯤꯗ ꯑꯩꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯇꯥꯕꯗꯣ ꯎꯕꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯗꯣ ꯉꯥꯡꯕꯁꯤ ꯉꯥꯡꯖꯁꯅꯨꯅ ꯈꯜꯂꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯎꯒꯤ ꯋꯥꯒꯤ ꯃꯈꯥ ꯊꯥꯕꯗꯤ ꯄꯠꯂꯤ ꯇꯥꯏꯕꯪ ꯃꯤ ꯃꯈꯥ ꯊꯥꯕꯗꯤ ꯄꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯕꯗ ꯌꯥꯝ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯏ ꯑꯩꯁꯨ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯛꯇ ꯊꯣꯏꯕ ꯅꯨꯃꯤꯠ ꯊꯥꯅꯗꯤ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯂꯥꯟꯖꯗ꯭ꯔꯁꯨ ꯂꯥꯟꯖꯗꯦꯅꯗꯤ ꯈꯟꯖꯔꯒꯁꯨ ꯃꯤꯅ ꯂꯥꯜꯂꯦꯅ ꯍꯥꯏꯔꯒꯁꯨ ꯏꯁꯣꯔ ꯃꯊꯛꯇ ꯂꯩꯕ ꯏꯁꯣꯔꯁꯤꯅꯗꯤ ꯑꯆꯨꯝꯕ ꯂꯥꯜ ꯂꯣꯏꯅ ꯊꯤꯕꯤꯔꯤꯕꯅꯤꯗꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯦ ꯑꯩꯗꯤ ꯂꯥꯟꯒꯦ ꯂꯥꯜꯂꯨ ꯂꯥꯜꯂꯣꯏꯗꯣ ꯑꯩꯗꯤ ꯏꯁꯣꯔꯗ ꯑꯗꯨꯝ ꯇꯥꯏꯅꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗꯗꯤ ꯏꯁꯣꯔꯗ ꯑꯗꯨꯝ ꯇꯥꯏꯅꯔꯒ ꯃꯥꯁꯨ ꯑꯗꯨꯝ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯃꯨꯛꯁꯨ ꯅꯣꯛꯄ ꯇꯥꯔꯦ ꯑꯩ ꯁꯥꯔ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯐꯝꯁꯦ ꯉꯔꯥꯡꯒꯤ ꯁꯦꯟꯗꯟ ꯃꯥꯡꯕꯗꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯏꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯥꯏꯗꯤ ꯑꯃꯨꯛ ꯅꯣꯛ ꯂꯩꯔꯤꯕꯅꯤ ꯁꯤꯗꯩꯗ ꯑꯃꯨꯛꯁꯨ ꯀꯞꯄꯦ ꯑꯃꯨꯛꯁꯨ ꯅꯣꯛꯑꯦ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯗ ꯑꯃꯨꯛ ꯀꯞꯄꯦ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕꯒ ꯃꯥꯏ ꯅꯨꯄꯤꯒ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯤ ꯃꯥꯡꯉꯦꯅ ꯆꯥꯃꯤꯟꯅꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃꯨꯛ ꯆꯥꯛ ꯏꯟꯈꯠꯅꯔꯛꯄꯁꯤꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨ ꯁꯥꯔꯁꯦ ꯀꯩꯗꯧꯉꯩꯐꯥꯎ ꯌꯨꯝꯗ ꯂꯩꯒꯗꯣꯏꯁꯦ ꯁꯥꯔꯒꯤ ꯂꯩꯐꯝꯁꯦ ꯖꯒꯥ ꯑꯝꯇ ꯇꯥꯛꯄꯤꯔꯛꯎꯅꯦ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯏꯉꯩꯗ ꯂꯥꯛꯀꯦ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯂꯩꯖꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯣꯟ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯄ ꯇꯥꯔꯝꯃꯗꯤ ꯊꯦꯡꯅꯗꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯑꯩꯅ ꯃꯥꯏꯀꯩꯗꯣ ꯈꯪꯗꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯕꯅꯦꯕ ꯃꯥꯏꯀꯩ ꯈꯣꯡꯖꯣꯝꯑꯅ ꯈꯣꯡꯖꯣꯝ ꯂꯩꯔꯤꯗꯣ ꯈꯣꯡꯖꯣꯝ ꯆꯠꯂꯣꯅ ꯍꯦꯛꯇ ꯒꯥꯔꯤꯗ ꯑꯗꯨꯝ ꯊꯧꯕꯤꯔꯣ ꯇꯣꯡꯕꯤꯔꯣ ꯑꯗꯨꯝ ꯈꯣꯡꯖꯣꯝ ꯑꯗꯨ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯦ ꯍꯦꯛ ꯁꯣꯔꯣꯛ ꯃꯄꯥꯟꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄ ꯈꯣꯠꯄꯒꯤ ꯃꯇꯥꯡꯁꯦ ꯀꯞꯄꯁꯦ ꯑꯗꯨꯝ ꯀꯞꯄꯤꯔꯨꯅꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯤꯌꯨ ꯄꯨꯛꯅꯤꯡꯁꯦ ꯆꯥꯎꯊꯣꯛꯄꯤꯌꯨ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯃꯁꯨ ꯂꯩꯌꯦꯅ ꯇꯥꯛꯄꯤꯔꯦꯀꯣ ꯃꯃꯥ ꯃꯄꯥꯅ ꯍꯧꯖꯤꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯃꯆꯥꯗ ꯑꯗꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯖꯗꯕꯒ ꯂꯩꯖꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯏꯅꯦ ꯑꯃ ꯂꯩꯌꯦꯕ ꯏꯅꯦꯗꯨꯅ ꯍꯥꯏꯌꯦꯕ ꯀꯔꯤ ꯍꯥꯏꯒꯦꯗ ꯃꯆꯥꯅꯨꯄꯤꯗꯨ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯃꯥ ꯍꯥꯏꯌꯦ ꯑꯁ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯗꯧꯅꯣ ꯈꯪꯗꯦ ꯅꯣꯏ ꯃꯥꯃꯁꯨ ꯂꯩꯇꯔꯦ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤꯅ ꯃꯥ ꯁꯦꯕꯥ ꯇꯧꯔꯤ ꯍꯌꯦꯡ ꯑꯩ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯃꯥ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯗꯣꯏꯅꯣ ꯑꯩ ꯁꯤꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯁꯨ ꯍꯨ ꯄꯤꯊꯛꯑꯝꯒꯅꯤ ꯑꯩꯁꯨ ꯍꯨ ꯄꯤꯊꯛꯑꯒ ꯑꯩꯁꯦ ꯁꯤꯖꯗꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯀꯔꯤꯒꯨꯝ ꯀꯥꯟꯗ ꯃꯆꯥꯗꯣ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯁꯤꯔꯣꯅꯦ ꯅꯪꯕꯨ ꯅꯪ ꯂꯩꯗꯅ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦꯅꯦꯒ ꯍꯥꯏꯌꯦꯕ ꯑꯁ ꯏꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯁꯦꯟꯅꯅꯕ ꯈꯣꯠꯅꯕ ꯀꯣ ꯁꯦꯟꯕꯨꯗꯤ ꯂꯩꯀꯣ ꯑꯗꯣ ꯃꯁꯤ NGOꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯣꯠꯐꯝ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯁꯣꯏ ꯂꯥꯛꯀꯅꯤ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯦ ꯂꯧꯈꯠꯂꯒ ꯃꯣꯏ ꯄꯨꯂꯞ ꯑꯃ ꯊꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯖꯥꯠꯅꯤ ꯑꯗꯣ ꯈꯜꯂꯨꯔꯀꯥꯟꯗꯀꯣ ꯃꯃꯥ ꯑꯣꯏꯕꯤꯅ ꯋꯥꯖꯕꯁꯦ ꯃꯆꯥ ꯗꯤꯁꯦꯕꯜ ꯅꯨꯄꯥ ꯂꯩꯍꯧꯕ ꯅꯨꯄꯤ ꯂꯩꯍꯧꯕ ꯃꯇꯝꯗ ꯏꯃꯨꯡꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯝꯍꯩ ꯍꯔꯥꯎ ꯆꯠꯆꯔꯁꯨ ꯀꯦꯗꯅ ꯆꯟꯗꯣꯟ ꯆꯕꯥ ꯊꯤꯟꯖꯜꯂꯀꯥꯟꯗ ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯃꯃꯥꯡ ꯊꯥꯔꯒ ꯃꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯑꯁ ꯀꯨꯝꯍꯩ ꯌꯦꯡꯉꯨꯗꯣꯏꯅꯤ ꯂꯤꯂꯥ ꯌꯦꯡꯉꯨꯗꯣꯏꯅꯦꯅ ꯅꯨꯄꯤ ꯑꯃꯅ ꯂꯝꯕꯤꯗ ꯅꯣꯝ ꯅꯣꯝ ꯆꯠꯆꯕ ꯉꯝꯖꯗꯦꯕ ꯃꯥꯒꯤꯗꯤ ꯈꯨꯔꯧ ꯊꯥꯡꯗꯣꯏꯅꯦ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗꯗꯤꯀꯣ ꯃꯆꯥꯗꯨꯁꯨ ꯌꯦꯡꯅꯤꯡꯕꯅꯤ ꯄꯨꯔꯛꯇꯣꯏꯅꯦ ꯃꯤ ꯃꯃꯥꯡꯗ ꯍꯨꯏꯜ ꯆꯤꯌꯥꯔ ꯂꯩꯕꯅ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯄꯣꯕꯅ ꯄꯣꯕ ꯊꯥꯡꯕꯅ ꯊꯥꯡꯕ ꯃꯣꯔꯥ ꯑꯃ ꯇꯧꯔ ꯃꯤ ꯃꯔꯛꯇ ꯐꯝꯍꯟꯗꯣꯏꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯍꯦꯛ ꯄꯤꯐꯝ ꯃꯑꯣꯡ ꯃꯇꯧꯗ ꯃꯌꯥꯝꯅ ꯎꯔꯒ ꯍꯦꯛ ꯂꯩꯕꯗꯨꯗ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕꯁꯨ ꯍꯦꯛ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯃꯥꯗꯨꯗꯤ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯃꯆꯥꯅ ꯗꯤꯁꯦꯕꯜ ꯑꯣꯏꯔꯒ ꯃꯆꯥꯗꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯃꯐꯝꯗꯗꯤ ꯂꯩꯇꯦꯕ ꯅꯨꯡꯁꯤꯕꯗꯤ ꯃꯆꯥꯒꯤ ꯃꯆꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯆꯥ 5 ꯄꯣꯛꯑꯁꯨ ꯑꯃ ꯌꯥꯎꯀꯥꯟꯗ ꯃꯃꯥ ꯑꯃꯅ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯅꯦꯕ ꯑꯁꯤꯒꯨꯝꯕ ꯈꯜꯂꯨꯔꯀꯥꯟꯗꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯖꯥꯅꯤꯗ ꯑꯗꯨꯅ ꯌꯥꯝ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯄꯨꯟꯁꯤꯁꯦ ꯃꯈꯟ ꯃꯈꯟꯅꯤ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯅꯣꯛꯄ ꯑꯃꯨꯛ ꯀꯞꯄ ꯑꯋꯥꯕ ꯃꯄꯨꯝ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯃꯗꯨꯕꯨ ꯀꯧꯏ ꯄꯨꯟꯁꯤ Hello. Hello. Minga ma delay from IBC. Stamo nanaw phone to sai be khamo patri kuno le kai de akas lai shamai ngrang ju to rong ne ko yam ba bi ji jo nanaw ga tamogi tamona keno number pb na haija ba gi khangna jo da gi yam gi ngasai gi wakat ta jo matam da ki mati nungai ta pokchai hai ta adu bo nanaw na hajening ba di ai shamak su differently even person na mo ni lai ni nungai ta ba awa ba kya ama lai ba ni adu pen thok pa tambi ba sina ta na khoi di upai lai te ta sina si ba haja ningi nungai ta ba kya ama mo di lai mo ni lai ba ta so ai shamak su thoi nungai ta ma ama ma na si bo ta pen thok ga lai jai ba ta ni khum si da thok pa thok dok ma ama ma dum ai gi su thok ta na te na pen da ba ta mo na kai ma ta bi ram ma ga di nalaw da kai no private oina share to birak no ba ba gi ngai to to atu ga kai no ta na min ra ga adumai to min ba du pam jai ta sin hai ma tam adu ga hai ja ge na to sa ko ne Thagachari Akash aduga Akash akoina ai wai haidana ko ai ware haidana ai kap tong na te ai ji lai re ai se awa bane ai kapo ji kana na ge kapaya de madu ai lai bang ne ai gi sabam ne ai gi mafam ne ai pokfam ne haitar kana gumbadi adum ningthi nungai ne larik lai so haitrasu mama mapa na kairak phajana tharamadagi madau mapu maben hak tak tagi haitar wata padana thamamadagi sel thom di wata padana leiba nungai efana leiba su leib hojik ta nungai bai si kaino mayamna khanari si sel yam paiba lari haitrasu gari mayam leiba yum pura dalan wangba sanga panga chawba aina tauge chage thake set ke chage aina tauge haibadu sel na loina ngamadu nungai bane khalle adu lale nungai badi adu natte nungai badi imung amadu oiro afam amdu oiro mi pon bo oiro aibu sumini kai khomna mina soi kai khomna aina sumi pung khodi mai kai khomna arai le taloi ta thok tasen tongna ra kan ekoi amana ma bui kai khomna adu kan da ekoi pomna ma ki apen ma do oi badu adugi mafam do da koi mayam changa ga ya halang badu koi mai pak badu adu ne ba nungai bai se adu ai thanda sana lupa pik thana sira ga montek mor kai de hip ga ai nungai ra tor tor ole da nungai ba kauti adugi khunungai du de ai wat pa ge ai nungai dong man bai wa ne adugi nungai ba du di naik tom ni thanda nungai ra ke do den khobang na ma ta khuro ga kamai nungai hoi seram le ba de ai nupi thi re nupi masak phajabam thi re ai lei re ma ga nungai re kayam khoi nungai doino phang da ba pon ma phang dring da mi na khawrang bai wa ni khawlang bai wa ne pamba pot ama phanga kan di potu gi magun yaw roi I khawlang ba lei roi I khawlang ba du na te ba nungai bai se nungai ba di ai nei ram dam se gi hona ba khudong sa da ba mayam gi hona ba
ꯑꯋꯥꯕ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯃꯐꯝ ꯂꯩꯕꯗꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯪꯉ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯥꯏꯔꯕ ꯑꯗꯨꯒ ꯂꯩꯇꯕ ꯆꯥꯗꯕ ꯊꯛꯇꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯦ ꯍꯥꯏꯔꯒ ꯑꯩ ꯄꯤꯌꯨ ꯑꯣꯔꯣ ꯇꯥꯔ ꯀꯞꯇꯧ ꯅꯠꯇꯦ ꯂꯩꯇꯕꯗꯨꯗꯤ ꯍꯣꯠꯅ ꯇꯥꯕꯅꯤ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯁꯨ ꯍꯣꯠꯅꯒꯗꯕꯅꯤ ꯈꯨꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯁꯨ ꯍꯣꯠꯅꯗꯧꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯃꯈꯨꯠ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯅꯨꯄꯥ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯄꯨꯜꯂ ꯂꯩꯕ ꯃꯥ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯁꯦꯠꯂꯤ ꯐꯨꯔꯤꯠꯁꯨ ꯑꯗꯨꯒ ꯏꯃꯨꯡꯗꯅꯦ ꯃꯈꯣꯡꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯊꯥꯡꯗꯣ ꯆꯞꯄ ꯌꯦꯔꯨꯝꯒ ꯉꯧꯋꯤ ꯆꯥꯛꯀ ꯊꯣꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨꯅꯦ ꯏꯁꯩꯒ ꯑꯃꯨꯛ ꯊꯥꯔ ꯗꯥꯟꯁ ꯀꯥꯏꯁꯨ ꯑꯃꯨꯛ ꯇꯧꯔꯤ ꯃꯥ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯗꯣ ꯄꯨꯟꯁꯤꯗꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯌꯦꯡꯕꯤꯌꯨꯅꯦ ꯑꯗꯨꯒ ꯃꯈꯣꯡꯗꯨꯅ ꯃꯥꯅ ꯌꯦꯛꯄ ꯂꯥꯏ ꯌꯦꯛꯄꯗꯨꯅ ꯀꯌꯥꯝ ꯐꯖꯅ ꯌꯦꯛꯀꯦꯕꯨ ꯃꯗꯨꯒꯤ ꯑꯌꯦꯛꯄ ꯂꯥꯏꯗꯣ ꯃꯃꯜ ꯇꯥꯡꯅ ꯌꯣꯜꯂꯦꯕ ꯑꯩꯈꯣꯏꯅꯒ ꯉꯝꯖꯥꯟꯇꯦꯗ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯅ ꯃꯤꯒꯤꯅꯦ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯃꯝ ꯂꯣꯏ ꯂꯩꯈ꯭ꯔꯕꯅꯤ ꯄꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯗꯤ ꯂꯛꯀꯤ ꯑꯣꯏꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯒꯤ ꯃꯔꯝ ꯑꯩꯅ ꯁꯟꯗꯣꯛꯅ ꯇꯥꯛꯇ꯭ꯔꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯂꯛꯀꯤꯅꯦꯕ ꯃꯌꯥꯝꯗꯨꯗꯒꯤ ꯂꯛꯀꯤꯌꯦꯁ ꯍꯥꯏꯇꯥꯔꯦ ꯄꯣꯛꯂꯛꯈ꯭ꯔꯕꯅꯤ ꯈꯣꯡ ꯈꯨꯠ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯌꯥꯡꯕ ꯂꯝꯖꯦꯟ ꯑꯃ ꯆꯦꯜꯂꯛꯈ꯭ꯔꯕꯅꯤ ꯂꯝꯖꯦꯟꯗꯨꯗ ꯊꯣꯏꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯋꯤ ꯑꯥꯔ ꯗ ꯋꯤꯅꯔ ꯑꯩꯈꯣꯏꯁꯤ ꯋꯤꯅꯔꯅꯤ ꯂꯩꯔꯤꯕ ꯁꯕꯝꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯑꯩ ꯂꯥꯏꯔꯦ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ ꯃꯤꯅ ꯊꯤ ꯉꯥꯡꯉꯦ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ ꯄꯔꯥꯗꯨ ꯐꯥꯖꯟꯕꯤꯌꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯁꯤ ꯆꯠꯁꯤ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯕ ꯋꯥꯅꯤꯗ ꯑꯩꯅ ꯀꯩꯁꯨ ꯇꯥꯛꯆꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯇꯝꯖꯕꯩ ꯋꯥꯅꯤꯀꯣ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯃꯥꯟꯅꯗꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯒꯤꯅ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯩ ꯑꯃꯒꯤꯅ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯩ ꯑꯃꯒꯤꯅ ꯃꯑꯣꯡ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯥꯏꯌꯣꯛꯃꯤꯟꯅꯁꯤ ꯀꯔꯤꯝꯇ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯄꯤꯔꯗꯣ ꯀꯞꯇꯅ ꯇꯧꯕꯗꯣ ꯑꯝꯇ ꯀꯞꯀꯅꯣꯀꯣ ꯑꯝꯇ ꯀꯞꯄꯗꯣ नुपा मानदे कपकनो सिंगनो इसा इथन मीगा सिंगनरुनो हुजिकी nganगक मीदो मंगोनगा सिंगनरुनो कयम कांदबने आई कनामते येंगनब लेते आइदि थागलिमनिको आम सेंगना हायकांदा आइगा साउनदना खनादनागा आई थोलकिबदो आइदि थागलिमनि हुजे येंगनबदि हायरुनो आइदिको आइदि लै परेंगो हुके खल्लिम कइनो हायकांदा अदुगी थौथौतो थोमद्रदि ngasi today aina phangisi phangamoy aina chali goal je chalammoy aidi thagalimne so thank you so much aduna karimta ne nungai tab like tab yekna ba karim lei birunu adum honabiu adum mai pangna honabiu adum honabiu mai pakpodo uhanbiu adune hena nungai so that's all thagachari mathangi color da khudong sab bijari matam su yamdre mena nipan go malai hello hello yamba nong secretary najai hamada APPR de haijagi yamba rang thengbada PR la thamme hadan law thokri ngasi di yamna APPR de na atopadu de ai hainingdra yamna budi sum pangai hainari do ai di pamjadi haitara ngasi di PR thamba han bane du yemina si masi PR ko tham jina naw di PN de haitara aduna thamdi thamle adu thamme hai chi karamba khutham da thamni bano haibadu di numit changdo mande tha ani haine aina khanmana tha ani faroi da hata ahum nimang da mano siama medun soidana khalakani haitara hoji papan da chathoki bani na koi prime minister Narendra Modi ji papan da leibani na tang matam adugi hadu hen namsan ba tang matam nang hauda ba haitara adugi thamakoi khutham male aigi waje mota dubu siama ni khangan Delhi gi siama ma Manipur gi siama ma haitara Delhi gi jo khandana dum leib ko yamba tabi briyamba taje habio aduna CM la matung ani khangani na thamjage ulapna aduga hojiki yamba biragi dudi tasengbai di ma mathongna leini nupa ji kharaju ayu dum pi nogale aduga koi aina penja da bai tare aigi nu si graba ima je pa je si da kanda nupa khoi je o ima o baba harga lautona kappa ngamje de ba atang adu pam da bai tare aigi de yamba sum kap da da lei hai tare ado adumba matamda akoi yamba biradi aiga chap manana dum kappa phajana ngamgani aduga tengkha baju pendana takna thamoi da tengkha baju ngamgani haibadu yamba birada leijai haitare ai jo dum ngamne aduga pendraga di yamba birana haidok pidai do hoi tai tamthokta ba ya da badu di tamthok pidre losan bire phare aduga ju yamba di thongna du di jum thagani amanga jum thamjan baje koi wa bane aduna haidoga kaw bane ya thamjari yamba bo aduga ina akasna ju dum pung thogal lakhre
ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯤꯅ ꯑꯃꯨꯛ ꯅꯥꯀꯟꯗ ꯊꯝꯃ ꯉꯁꯥꯏꯒꯤ ꯄꯣꯏꯟꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯦ ꯏꯌꯥꯝꯕ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯔꯥꯏꯠ ꯃꯥꯟꯅꯩ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯔꯥꯏꯠ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯅꯠꯇ꯭ꯔꯒꯅ ꯊꯧꯗꯣꯛ ꯑꯇꯩꯗ ꯆꯠꯅꯗꯕ ꯊꯕꯛ ꯁꯨꯝ ꯎꯔꯛꯄꯁꯦ ꯃꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯃꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯑꯉꯥꯡꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯔ ꯃꯪ ꯈꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯇꯥꯒꯗꯧꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯔꯛꯇꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯖꯔꯛꯑꯦꯅ ꯑꯗꯨꯝ ꯊꯝꯃꯒꯁꯨ ꯑꯗꯨꯒꯤ ꯊꯕꯛꯁꯤ ꯇꯧꯅꯗꯦꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯅꯨꯄꯥꯅ ꯈꯔ ꯅꯨꯄꯥ ꯑꯃꯠꯇꯅꯦ ꯍꯥꯏꯕꯒꯤ ꯊꯝꯕꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥꯅ ꯆꯥꯔꯝꯕ ꯑꯔꯦꯝꯕꯗꯨꯗꯤ ꯀꯩꯅꯥꯅ ꯑꯃꯨꯛ ꯆꯥꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯅꯩ ꯑꯗꯨ ꯃꯁꯤꯃꯛꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯗꯤ ꯇꯧꯍꯟꯅꯤꯡꯗꯕ ꯑꯃꯈꯛ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯆꯥꯈ꯭ꯔꯤꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯃꯔꯣꯝꯗꯗꯤ ꯈꯤꯇꯪ ꯈꯥꯛꯑꯝꯃꯒꯁꯨ ꯂꯨꯈꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯩ ꯏꯟꯅꯕꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯨꯍꯣꯡꯕꯗ ꯊꯣꯏꯗꯤꯡ ꯀꯕꯣꯛ ꯑꯃꯨꯕ ꯑꯃ ꯏꯟꯅꯕꯗꯨꯕꯣ ꯑꯗꯨ ꯑꯩ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯦꯟꯁꯇ ꯏꯟꯅꯕ ꯋꯥꯈꯜꯂꯣꯟꯗ ꯏꯟꯅꯕ ꯃꯥꯜꯂꯦꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯏꯟꯅꯕꯗꯨꯁꯨ ꯏꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯅꯥꯎꯗ ꯁꯨꯝ ꯈꯟꯖꯕꯗꯕꯣꯕ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯣꯛ ꯇꯧꯗ ꯉꯥꯏꯔꯦ ꯅꯣꯛꯁꯨ ꯅꯣꯛꯀꯗꯕꯅꯤ ꯑꯗꯩꯗ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄꯅꯤꯅ ꯑꯗꯨ ꯇꯧꯕ ꯃꯥꯜꯂꯦꯅ ꯈꯟꯖꯔꯛꯏꯅꯦꯕ ꯑꯗꯨꯗ ꯅꯠꯇꯦ ꯉꯥꯏꯍꯥꯛꯃꯨꯛ ꯐꯥꯒꯤ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯖꯔꯝꯃꯒꯦ ꯃꯌꯥꯝꯅꯁꯨ ꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯒ ꯀꯩꯅꯥꯒꯤ ꯑꯍꯥꯟꯕꯗꯣ ꯔꯤꯕꯣꯟ ꯀꯛꯄꯩ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯨꯛꯈꯥꯏꯅ ꯍꯥꯏꯕꯗꯣ ꯁꯨꯝꯕ ꯊꯕꯛꯁꯦ ꯗꯨꯀꯥꯟꯗ ꯁꯪꯒꯥꯕꯗ ꯇꯧꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯈꯠꯂꯛꯑꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯒꯦꯅ ꯍꯥꯏꯕꯒꯤ ꯇꯥꯛꯄ ꯃꯥꯜꯂꯦꯅ ꯐꯥꯒꯤ ꯇꯧꯗꯅ ꯇꯧꯕꯗꯣ ꯑꯗꯨ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯍꯥꯏꯔꯛꯏꯗꯣ ꯑꯁꯦꯡꯕꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯇꯧꯅꯗꯕ ꯊꯕꯛꯁꯦ ꯑꯔꯩꯕꯅ ꯍꯦꯛꯇ ꯍꯧꯗꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯊꯕꯛꯁꯦ ꯐꯠꯇꯦ ꯐꯖꯗꯦ ꯍꯥꯏꯕꯗꯨꯅꯦꯕ ꯍꯥꯏꯍꯟꯅꯤꯡꯉꯤꯕ ꯉꯁꯥꯏ ꯃꯌꯥꯝꯅ ꯊꯝꯅꯔꯛꯏꯕ ꯄꯣꯠꯇꯨꯀꯣ ꯏꯌꯥꯝꯕ ꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯗꯪ ꯍꯥꯏꯔꯒ ꯅꯅꯥꯎ ꯊꯝꯖꯒꯦ ꯇꯦꯟꯁꯤꯟꯖꯔꯤ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯁꯦꯛꯁꯄꯤꯌꯔ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯥꯏꯇꯥꯔꯦ ꯃꯃꯜ ꯂꯩꯍꯟꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛ ꯑꯃꯗ ꯃꯃꯜ ꯂꯩꯍꯟꯕ ꯍꯥꯏꯗꯣ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯣꯡꯕ ꯃꯥꯟꯕ ꯄꯣꯠꯇꯣ ꯁꯨꯝ ꯍꯣꯡꯖꯤꯜꯂꯛꯑꯗꯤ ꯃꯃꯜ ꯌꯥꯝ ꯌꯥꯎꯔꯛꯑꯣꯏꯕ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯎꯕ ꯄꯣꯠꯇꯣ ꯃꯣꯅꯣꯇꯣꯅꯁ ꯁꯣꯏꯁꯜꯂꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯊꯝꯕ ꯐꯩ ꯑꯗꯣ ꯀꯥ ꯍꯦꯟꯖꯟꯕ ꯍꯣꯏ ꯁꯦꯡꯕ ꯃꯥꯡꯕꯒꯤ ꯋꯥꯐꯝꯗꯨꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯁꯨ ꯈꯔ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯤ ꯃꯌꯥꯝꯅ ꯇꯧꯔꯛꯏꯗꯨꯗꯤ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗ ꯌꯦꯡꯕ ꯌꯥꯏ ꯐꯣꯔ ದ ꯚ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯁ ꯐꯪꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯄ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯉꯥꯡꯅꯗꯕ ꯋꯥꯍꯩ ꯍꯥꯏꯅ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯝ ꯆꯍꯤ 9 ꯁꯨꯔꯦ ꯑꯗꯨꯒ ꯃꯤꯅ ꯅꯨꯡꯉꯥꯏꯇꯅꯕ ꯑꯁ ꯀꯔꯤ ꯌꯥꯎꯈꯤꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯩ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯗꯤ ꯊꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯕ ꯑꯀꯥꯝꯄꯦꯠ ꯑꯃ ꯉꯥꯡꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯦꯟꯅꯕ ꯑꯣꯏꯅꯕ ꯑꯗꯒꯤ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯑꯃ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯁꯦꯂꯦꯕ꯭रिꯇꯤ ꯃꯌꯥꯝꯅꯒ ꯃꯁꯛ ꯈꯪꯕ ꯃꯤꯅꯒ ꯇꯧꯔꯛꯄꯗꯤ ꯁꯨꯝ ꯁꯨꯃꯥꯏꯅ ꯇꯧꯏꯅꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯇꯩ ꯃꯅꯥꯎꯗ ꯁꯨꯃꯥꯏꯅ ꯄꯣꯠ ꯂꯩꯔꯝꯃꯤꯅꯦꯒ ꯍꯥꯏꯕ ꯃꯇꯦꯛ ꯑꯃ ꯅꯣꯡ ꯐꯥꯗꯣꯛꯀ ꯎꯕꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯍꯣꯏ ꯃꯤ ꯂꯤꯕꯤꯡ ꯑꯣꯐ ꯁ꯭ꯇꯦꯟꯗꯔꯠ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯃꯣꯏꯁꯨ ꯃꯤꯅꯤ ꯃꯣꯏꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯣꯏ ꯂꯥꯛꯇꯥꯔꯗꯤ ꯑꯗꯨꯒꯤꯁꯨ ꯐꯖꯕ ꯐꯖꯗꯕ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯖꯥꯠꯅꯤꯗ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯌꯥꯝ ꯀꯥꯏꯗꯅꯕ ꯁꯃꯥꯖ ꯑꯁꯤꯗ ꯁꯣꯏꯗꯅꯕ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯔꯛꯄ ꯇꯧꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯦꯟꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯂꯥꯁ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯑꯔꯣꯏꯕ ꯀꯣꯂꯔ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯁꯤꯡꯉꯥꯡꯈꯥꯗꯒꯤ ꯕꯕꯤꯇꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯥꯖꯦꯟ ꯗꯤꯜꯂꯤꯗꯒꯤ ꯃꯌꯥꯝ ꯃꯀꯣꯏ ꯃꯌꯥꯝ ꯃꯔꯨꯝ ꯀꯩꯀꯩ ꯂꯩꯔꯛꯇ꯭ꯔꯕꯣ ꯂꯩꯔꯛꯈ꯭ꯔꯦ ꯃꯌꯥꯝ ꯌꯥꯝ ꯆꯥꯅꯈ꯭ꯔꯦ ꯁꯤꯗ ꯂꯥꯛꯇꯅ ꯑꯗꯨꯝ ꯂꯥꯛꯇꯕꯁꯤꯡꯗꯤ ꯄꯤꯐꯝ ꯈꯪꯗ ꯂꯩꯔꯦ ꯑꯣ ꯑꯩꯗꯤ ꯃꯌꯥꯝ ꯃꯀꯣꯏ ꯃꯌꯥꯝ ꯃꯔꯨꯝꯗꯣ ꯆꯥ ꯌꯥꯗꯕꯒꯤ ꯂꯥꯛꯇꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯪꯕꯤꯔꯛꯄ ꯐꯖꯅ ꯆꯥ ꯌꯥꯗꯦꯗꯣ ꯑꯩꯗꯤ ꯃꯌꯥꯡꯅꯤꯅ ꯃꯌꯥꯝ ꯃꯀꯣꯏ ꯃꯌꯥꯝ ꯃꯔꯨꯝꯗꯣ ꯆꯥꯊꯣꯛꯎ ꯆꯥꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝ ꯃꯈꯩ ꯏꯁꯥ ꯃꯌꯥꯡ ꯑꯣꯏꯕ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯀꯔꯤ ꯃꯌꯥꯡꯅꯣ ꯍꯥꯏꯁꯦ ꯃꯌꯥꯡ ꯑꯣꯏ ꯍꯥꯏꯁꯦ ꯑꯩ ꯄꯟꯖꯥꯕꯤꯗ ꯁꯥꯔꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯕ ꯌꯥꯗꯕ꯭ꯔꯥ ꯀꯩꯗꯧꯕ ꯌꯥꯗ꯭ꯔꯤꯅꯣ ꯑꯣ ꯃꯌꯥꯡꯅꯤ ꯄꯟꯖꯥꯕꯤꯅꯤ ꯊꯦꯡꯛ ꯌꯨ ꯄꯟꯖꯥꯕꯤꯗꯤ ꯃꯌꯥꯡ ꯅꯠꯇꯦꯗ ꯀꯗꯥꯏꯗꯩꯅꯣ ꯄꯟꯖꯥꯕꯤꯁꯨ ꯃꯌꯥꯡꯅꯤ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯆꯥꯕ ꯂꯥꯛꯇꯕꯅꯦ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯑꯣꯏꯔꯤꯔꯣ ꯃꯅꯤꯄꯨꯔꯗ ꯑꯩ ꯄꯟꯖꯥꯕꯗ ꯃꯌꯨꯝ पानबा करीनो हाइजे पंजाबी दी यूं पाले हैरो करीनो भाईजे हाँ पंजाबी दी यूं पाले दी शादी में तय हुई बा आओ
ꯃꯩꯇꯩꯅꯗꯤ ꯀꯩꯅꯣ ꯄꯟꯖꯥꯕꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯄꯟꯖꯥꯕꯤ ꯑꯣꯏꯔꯕꯅꯤ ꯀꯩꯅꯣ ꯏꯍꯦ ꯑꯗꯨ ꯃꯩꯇꯩ ꯑꯣꯏꯔꯤꯗꯨꯗꯤ iya kemarin masih yoi no ada na tawa laktabnida kaisu kaide oh phare doi tare sala adudi kanu pia du thamjang khamani na maitai lamjam se kai phibam da lakadino kamai tawdino habi khangdire ko kaisu leite da mayam na PR haraga yam kinai se ahanmada aseng badi matam amdabadi PR la di combing operation tawrani combing operation taw taragadi yumthong khoding da chalaga sifai thana singna nupi angang sing da izat cholakani ga na mayam na yam kinabam lei adugum badi yam ka hena kaisu leiroin khalle aduga hauzik lori bo wafam di khoigi khwaidigi PR sina soklakado se kana da soklakadagi hai kanda sum panabai wani ko kenim torok tabdi ai khungak pa sing da yam soklakadra haibagi wafam ni ko aduga sigum da hena tawragadi da khoina haina khungak pa sing se loina phage na hai taragadi loi phabi ro yare tawdi mo songi se loi phabi ga dawri bra haibado khoi khatang phaga dawri ra haibo wafam ma hai tar adana yam loi hauzik se kedoge haibabu kerole kai da leba club sing club maming club ki secretary aduga mera paibi leader adagi di organization ma leba organization du gi leader noi m and object karino mera paibi maming kari koi na ke thodang karino nang club ki secretary nang na kari tawri haibana chingba yum da changa ga report loi loba hore ngarang khaktang PR thambase ngasi ayuk te loina hogre kari gino haibadu di let us find let us see yeng batari haibako adana pangtau tawbudi aponte the human rights violate tawbudi yabana te mayam punamak lambi sorok ta tholak labadi adam keno oigani adubu PR la e haibadu di tasengna haira kandadi paliba lengak tu no masagi lengak semjaba ngamdaba matamda president na lengak tu tha ani paigadabani tha ani dagi hena sangdaba yade aduna tha ani manung yaudragadi mokhona lebak se muk semja kibe yai semja kinabagi lalong dugi manung chatharingi manung da administrative ti madugi administration du di ngak taba yadabani na mokhoina paibe wani adana makoine hena para kanda law and order ka hena phalakta taragadi combing operation singnaba mafam da torok yai tonga ba haitare do disturb area lautoki ba singdugi matungina madugi ek tugi makhada kari go singnaba leramagadi hatpa tupa torok yai haibagi wafam du khara khaktagi wani aduga pangangang ba pangtok to bududi mari leinaba singdi phado phajin torok matamda civil police tawra roi moina yama tawrani haitare anyway thank you so much thagachari sigi toromda suruga birakpa aduga ima tomino thank you so much ima tomino lakpi bangasi akoi sida kamok tagi ima tomino si mathanda su leijaba du ima si phone call ga tawdani sai ga saksad ne yamna tawjaba du ni ma se anyway ima thagachari thorom sida lakpi dana yawi dana kari no ima na ngamjaba khara ga su pu dana lakchari pu je uchabani ima na pu birakpa hai tare adagi koi domsa momon hai tare momon lakpirami hai akhoi ai thena jawdre pangai chalinga da soba boiler ge namasu se thado tambirame sini samaina urakan di mai piram baje hato sa ngamde hai tare thank you so much thagachari ado loiselak padana thingujam athoi bi happy birthday daughter of thingujam Amarjit and thingujam Jina loinana grand daughter of thingujam Yaimabi Kongpal Mutum Lekai many happy returns of the day nungairaba mapong nami lakpada phaba yai phaba oirasanu punsi nungsang banade yektaba matam punamakta punsi nungsang bo oirasanu mapong nami lakpada palem panthogi maboki phaba yai phaba oidana nade yektaba mai sing nungsit khudong thiba punamakta gi ngak tok pidana phaba ngak to oirasanu haidana sembi ba mapugi mapam dani jari many happy returns of the day anana thagachari aduga birthday ga mari lainana su Diamond TV da su 500 rupees bibirai thagachari hana Siapam sama donors meet ki lupa chonga pibirei NG Memcha Diamond TV da lupa lising anima pibirei Yumnam Bikram lupa chani donors meet ki pibirei aduga by Thingujam Yambi for granddaughters birthday gi pibirakpa thagachari Oinam Dina thagachari kuigi father in law laikidaba chongtham madhe chahi kunga manga surukpa laikidabagi mari leinana hai tare khoi onam dina gi father in law gi mateng pibirakpani palising ani masu adugi damutu su thagachari aduga babagi mingsi chongtham madhe kawi laikidaba chahi kun manga surupagi dama hai tare lupa lising ani masu pibirei Diamond
टीवीदा थागचरी अखोगी लेखिद्रबा ओइनाम दिनागी फादर इन लॉ सोंथा मधे चही कुनमंगा की डेथ एनिवर्सरी दुगा वाना की अखोइन होनजबदा मतेंग पांगदि यावबि खोना पिबिरकपनि थागचरी हना हना आनंदी संजेंबम उरिपोक तौरांगबम लेखाईगी रेडियो अनी हाइबा तारे पिननबगी पिरकपनि थागचरी यामना नुंगाइजै रेडियो पिरकपसिंगी लिस्ट लोइना सेम सादना थमजरी मथंग मथंग रेडियो लापदा पिननब होनजरिबसिदा पिजगे दुगा इनोमसा मोमोन अदुगा अखोइगी इनोमसा बिना कोबी लई हवाई मुबी अदुगा पाखोन कोबी फूल अदुगा तै तै पोलमसिंग पिबिरमी मसिगिदमक्तसु थागचरी हना हना लोइसेलकपदा मसे पिबिरमबगिदम हाइतारे थैंक यू सो मच पुनिंगी वारोल थोरमदा अदुगा अखोइसे नोमाइजिंग तादे हाइबगी याम कन्नसु खन्नबसु लैरी अखोइगी कनोसे अदुगा लेपाकी इरांग जो हाइफेट येंगी यारगदि तांग कुलहुमदोय तांग कुनतरुक तांग कुलहुमदोय न खन्नरगसु लेबा नोमाइजिंग से मयामसु याम पामनबा अदुगा अखोइ करी लेगे हाइबदो मुक्तंगसु येंगजकिगे तो लेपाकी इरांगसु येंगजकिगे ngasiga tawgat mathanggi tangkolumdoi tawsi haragadi numi taruni khatang haradoini aduna pangthokadoriba tabak thorom donors meet chida raibadi oidaba sel tomdi dum changbadi oiba haibadai thagachari khana jaraga koi soidana mayamde yam yangna khanganjarage afaba yai faba pono oiminarasi ngasigi damakta di pungningi warol thorom lusinjabagi matang asida yabada logjari porama pu jem sagurjamna kurumjari take care. Hangdokchare Ningthem Eye Care and Optical Computerized Eye Testing Mafamna Arongthong Opposite Oil Pump near District Hospital Thawal Ningthem Eye Care and Optical asi Saisakpi Chanchangi Thongangi Hekmachinda Hangduna Leijare Mafam asida tonga ma kudong chaba kaya marum pijare Mafam asida free eye checkup tawbagi amadi frame amadi lens da 30% ta kudong chaba pijari adona season hariba frame adu kariguma tha taruk phawgi manungda dekrabadi Mafam asida free da sinjagani Ningthem Eye Care and Optical hariba asigi tonga ba kudong chaba singdi pediatric eye care contact lens service comprehensive eye exam loinana tonga ba treatment sing tawjariba sing adudi eye allergies eye infection eye inflammation eye injuries loinana dry eye hariba sing asi mafam asida layengmagi khudong chaba phongbigani loinana mafam asida tonga ba hausagi matamda season hariba frame amadi lens camera phongbigani akupa marol gidama call tobiu 8787344541 amukahana 8787344541 arong thongda leiriba oil pump asigi opposite ta leijare ngasi magleng sinbiro Ningthem Eye Care and Opticals door to door career consultants mama mapai koina khwaidigi waba mikobasi icha singna serana balambi singda ngangna sangna ba yadane satkibadun tasaynamak matam chana makoibu takpi tambi hodaba amadi lamjing hodabana makoigi nungda leiriba honaningbigi sakti adu masak khangjadi masimangna aranba lambi de chatkinaba chawbu lambi ama oiraktuna nomagi imung khurimakta masing hengalakni mama mapa kayagi mi lukpirang kangdari adubu ngasidi madugi damakta thoin hena waningai oidre door to door career consultant Thawal Bazaar PNB opposite asida lakpiduna adongi isasing adugi career ga mari leinaba testing tokthokpiu amadi makoigi pungning wakhalbu mangal pibiduna isasing gi momon minokta aikhoisu harau minok taminasi door to door consultants asida fangliba kudong chaba singdi ahanbada DMIT haibadi dermatographic multiple intelligent test DMIT test asi aikhoigi khusa singi mami amadi kopakta gi mami sing adu biometric scanning machine sizinaduna adomadongi isasing adugi pokpadagi yaujarakpa hidden talents amadi personality khangdokpada natana 8 multiple intelligence khangtoknabagi scientific test report amani mafam asida thamjariba tongan ba khudong chaba sing asigi manungda improve academic performance and subject selection reduce career confusion and time management masikhatana natana increase confidence and leadership quality supporting special need student and productive learning mobile phone addiction therapy parenting upskill program anger anxiety amasung depression chingba pungning wakhal gi anaba sing CBT haibadi cognitive behavioral therapy masigi special treatment amasung counseling tawduna normal life ta hanjin ba kaya ngapkhre mahiroi sing khakte gi natana family amadi relationship counseling masigi khudong chaba sing asishu phanghanjari
तसेनमक ममा मपागी थौदांग असि इमुंग मनुंग समाज असुक्कि मतिक मरुओय ममा मपाना मचाबु वारक पीबगी नीति नियम असि चुमलबदी अखोइगी अंगांगसिंग असि मतम पुनमक्ता हाइना तानाबा याबा अंगांग पुथोकपा ngamgani masina mangda thamlaga parents sing tagi oiba special parenting upskill program hapta khudingi pangthokduna mama mapa singa macha singi marakta apaba mari thamnaba program sing sillangi amadi parents kaya masida train tawkhre loinana kanaba kaya su phangkhre ngasi malengsin biro door to door career consultant Thobal Bazaar PNB opposite ta ayuk ki pung 10 dagina nungthil pung mari fawada unabiu tanabiu natraga call tawbiu 7005439 amadi 9774591307 door to door career consultants. Eastern Lily Drinking Water gi anauba ezen mangagi mafam miyam da pizari Eastern Lily Drinking Water pambi bisingna pungdong bamgi oina 8131915180 Lighting Enterprises pungdong bamdagi fangbigani ani shube ezen na Waterwall Kanchipur Imphal West mobile number 7052560334 ahum shubuda khongapat mayai lekai near Primary Health Center Imphal West mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lerak mobile number 70050966275 Manga Subuda Khongman Mangjil Zone 1 Imphal East mobile number 70856587732 Panjaribe ejen manga asi Lily Drinking Water gi oina inong nong hangduk chaba ejen singi mafam singasde ge domadumna Eastern Lily Drinking Water gi damak pau phobiu English Singani Taragi State Award amadi English Singani Tara Mapangi Dr. Ambedkar National Award Fankraba Ibem Sana Embroidery Wool Knitting Kam Vocational Training Center Kwakachel Ngana Pitongna Akanaba Supang Nompong Kangraba Nupi Singidama Chaliba Chahi English Singani Kunga Mangagi February Thadagi Hoduna Tha Ahungi Amadi Long Term Training gi Oiba Embroidery Wool Knitting Tailoring Loinana Kankal Tubugi Training Ama Hana Gumna Chahi Asigi Shu Haujargani Arapa Miyoi Singidama Hostel gi Khudong Chaba Pijari Saliba Tha Asida Yauba Nangdrabashu Marakta Anoba Bezama Semduna Tambagi Khudong Chaba Pijari Training Loiriba Singna Embroidery Center Asida Thabak Tawagi Khudong Chaba Shu Pijari Pambiba Singna Call Tawiu 70054381121 Loinana 9233835693 Akang abasit masing kharakatan Khudong Chaba si Lowiu Lengsin Biro Ibem Sana Tailoring House Embroidery Wool Knitting Come Vocational Training Center Kwakatil Nganapitong National amadi State Award MD Zia Ulak Pusamna makhada pizariba layong sing asi layangjari manung changbba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk numshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri sonthaba asina singba sing layangjari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung 10 dagina nungthil gi pung manga fauba mayang Imphal Kochak Bazar da ayuki pung 6 dagi ayuki pung 9 fauba Yaripok Bamo Laikai Kabarstan Road Thangja numit amasung yumsakai sa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulak Pusham 8414825323 amutang hanna 8414825323 Media Computer and Electronics recognized by ACVT Government of Manipur Uripok Torang Mamlekai near Flyover Bridge Media Computer and Electronics ta Mahuk Shagumna Computer ki classes sing Hausergani Course sing di Office Automation CCC 2 months Spoken English 2 months Telling with Accounting 2 months Certificate course on Computer Application CCCA 6 months DTP Desktop Publishing 4 months Multimedia and Videography 2 to 4 months DCA Diploma in Computer Application COPA Computer Operator and Program
Programming Assistant 1 year. Shatra amagi system amagi khudongchaba pizari. Certified oiraba mahiroi lising kun gi mathakta puthokraba mafam. Amadi ayamana government amadi private sector singda thabak pikraba institute amani. Khwaidigi liraba government recognized oiraba institute amani. Hariba sigi admission hangdukchari. Ngasi ma registration tobi. Mafam asida assemble desktop, laptop loinana. Laptop yadaba singi partner singbasu phangbigani. Akupa marol gidama call tobi 96125100085 loinana 8132092415. Media Computers and Electronics recognized by SCVT Government of Manipur. Oripo Flyover Bridge, Food Point, Imphal. Da, wadribo. Hai mai thaksilo. Hoi, khoi na di inkhom pot se phatte di haiba. Iong ne, le me plastic me am de sina di kai pharni. As, hauzik tine, inkhol tanate, ching pat turel, plastic ngakane. Turel le taw thara iba plastic ki bottle me am do. Adu boda idi ki buki. Mama ising da bottle me am ta idu nga si yoido. Si do ni cha thoi bi. Yengune, ekhoina turel le thadari ba bottle plastic me am do. Sum taw thagar kandana. Mafam amada pulap pulu doini. Adu dagidi nga sing do gi laifam amata leiraro. Nga sing do na plastic to machet charani. Adu dagidi ekhoina nga do mu charani. Adu eradi plastic to ekhoina chabaga chap manadra. Chumme mama. Chathui bia. Se. Sigi nangna chabagi chips ki maku je kadai da thamni khangbra. Sigi nangna chabagi chips ki maku mama na chabai bo oiro chips ki maku papa na thakpagi sing bottle sugumba mayam je mafam chana thamodra dine. Ekhoi ja sugumba plastic mayam jina ne pek thangkala ga mogi manung da ne ekhoi ji